ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯣꯟ ꯀꯦꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯦꯠꯂꯥꯁ꯫ ꯐꯤꯂꯝ ꯑꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ 2024ꯒꯤ ꯃꯦꯒꯤ ꯗꯦꯠ 24ꯗ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯔꯤꯂꯤꯁ ꯇꯧꯈꯤꯕꯅꯤ꯫ ꯀꯦꯇꯥꯒꯣꯔꯤꯅ ꯑꯦꯛꯁꯟ ꯑꯃꯗꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟꯅꯤ꯫ ꯐꯤꯂꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯁꯤꯅ ꯑꯦꯠꯂꯥꯁ ꯁꯦꯐ꯭ꯔꯦꯠꯀꯤ ꯁꯛꯇꯝꯗ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯗꯤ ꯁꯤꯡꯒꯔꯁꯨ ꯑꯣꯏꯔꯤꯕ ꯖꯦꯅꯤꯐꯔ ꯂꯨꯄꯦꯁ, ꯀꯣꯂꯣꯅꯦꯜ ꯏꯂꯥꯏꯁꯀꯤ ꯁꯛꯇꯝꯗ ꯁ꯭ꯇꯥꯔꯂꯤꯡ ꯀꯦ ꯕ꯭ꯔꯥꯎꯟ, ꯖꯦꯅꯔꯦꯜ ꯕꯣꯔꯗꯀꯤ ꯁꯛꯇꯝꯗ ꯃꯥꯔꯛ ꯁ꯭ꯇ꯭ꯔꯣꯡ, ꯑꯦꯠꯂꯥꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯧꯔꯤꯕꯁꯤꯅ ꯕ꯭ꯔꯦꯂꯥ ꯒꯨꯏꯖꯥ, ꯑꯦꯠꯂꯥꯁꯀꯤ ꯃꯃꯥ ꯁꯥꯏꯟꯇꯤꯁꯁꯤꯒꯤ ꯁꯛꯇꯝꯗꯅ ꯂꯦꯁꯂꯤ ꯐꯦꯔꯥ, AI ꯋꯥꯔꯤꯌꯔ ꯀꯥꯁꯀꯥꯒꯤ ꯁꯛꯇꯝꯗꯅ ꯑꯕ꯭ꯔꯥꯍꯤꯝ ꯄꯣꯄꯨꯂꯥ, ꯐꯤꯂꯝꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯍꯥꯔꯂꯟꯒꯤ ꯁꯛꯇꯝꯗꯅ ꯃꯃꯤꯡ ꯂꯩꯔꯕ ꯆꯥꯏꯅꯤꯁ ꯑꯦꯛꯇꯔ ꯁꯤꯃꯨ ꯂꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯁꯥꯡꯆꯤ ꯑꯦꯟ ꯗ ꯂꯤꯖꯦꯟ ꯑꯣꯐ ꯗ ꯇꯦꯟ ꯔꯤꯡ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯁꯥꯡꯆꯤꯒꯤ ꯔꯣꯜ ꯂꯧꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯗꯤ AI ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯁꯥꯊꯤꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯤꯂꯝꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ, ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯃꯛꯇꯗ AI ꯔꯣꯕꯣꯠꯁꯤꯡꯅ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯃ ꯁꯥꯒꯠꯇꯨꯅ ꯁꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯑꯃꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯊꯪꯗꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯄꯥꯎ ꯄꯥꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯔꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯅ AI ꯔꯣꯕꯣꯠꯁꯤꯡ ꯃꯦꯆꯤꯟꯁꯤꯡ ꯁꯥꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯔꯣꯕꯣꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯍꯜꯂꯣꯏ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯍꯣꯡꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯝꯂꯤꯕ, ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯂꯩꯔꯤꯕ, ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯝꯂꯤꯕ AI ꯔꯣꯕꯣꯠꯁꯤꯡꯅ ꯃꯁꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯣꯀꯣꯜꯕꯨ ꯄꯨꯝꯊꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗꯅ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯍꯥꯏꯔꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯗ ꯁꯤꯖꯤꯟꯅꯅꯕ AI ꯀꯟꯇ꯭ꯔꯣꯜꯗ ꯁꯥꯈꯤꯕ ꯗ꯭ꯔꯣꯟꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯤꯑꯣꯏ ꯂꯥꯈ 5ꯃꯨꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗꯅ ꯑꯃꯨꯛ ꯍꯥꯏꯔꯤ AI ꯔꯣꯕꯣꯠꯁꯤꯡꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯁꯤꯗ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 10ꯃꯨꯛ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯆꯦꯟꯅꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ AI ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯀꯥꯡꯕꯨꯁꯤꯅ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯗ AI ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯍꯥꯔꯂꯟꯁꯨ ꯎꯕ ꯐꯪꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯈꯪꯂꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯣꯇꯣꯁꯤ ꯎꯠꯇꯨꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗꯁꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ AI ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯔꯣꯕꯣꯠꯁꯤꯒꯤ ꯃꯃꯤꯡꯅ ꯍꯥꯔꯂꯟ꯫ ꯃꯍꯥꯛꯁꯤ ꯁꯪꯁꯥꯔꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ AI ꯇꯦꯔꯣꯔꯤꯁꯅꯤ꯫ ꯃꯍꯥꯛꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ AI ꯑꯦꯛꯁꯄꯥꯔꯠ ꯕꯦꯜ ꯁꯦꯐ꯭ꯔꯦꯠꯅ ꯁꯥꯈꯤꯕꯅꯤ꯫ ꯔꯣꯕꯣꯠꯁꯤꯅ ꯁꯥꯏꯟꯇꯤꯁꯁꯤꯒꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯦꯠꯂꯥꯁꯄꯨꯁꯨ ꯀꯨꯞꯅ ꯁꯦꯟꯅꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯥꯔꯂꯟ ꯍꯥꯏꯔꯤꯕ AI ꯔꯣꯕꯣꯠꯁꯤꯅ ꯕꯣꯠ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯣꯚꯔꯔꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯀꯨꯞꯅ ꯊꯤꯒꯠꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ AI ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯄꯥꯎ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯈꯟꯅ ꯅꯩꯅꯕꯗ ꯑꯍꯜ ꯑꯃꯅꯁꯨ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯁꯥꯔꯕꯗꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯀꯔꯝꯅ ꯊꯝꯒꯅꯤ? ꯑꯗꯨꯒ ꯔꯥꯏꯇꯔ ꯑꯥꯏꯁꯦꯛ ꯑꯦꯁꯤꯃꯣꯚꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃꯁꯨ ꯂꯩ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯁ꯭ꯃꯥꯔꯠ ꯔꯣꯕꯣꯠ ꯑꯃ ꯁꯥꯕꯤꯔꯒꯗꯤ ꯔꯣꯕꯣꯠꯇꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯅ ꯍꯥꯞꯀꯗꯕ ꯔꯨꯜꯁꯤ ꯃꯤꯑꯣꯏꯕꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯒꯅꯨ ꯍꯥꯏꯕ ꯔꯨꯜꯁꯤꯅꯤ꯫ ꯋꯥꯐꯝꯁꯦ ꯑꯐꯥꯎꯕ ꯔꯥꯏꯇꯔ ꯑꯁꯤꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯌꯥꯝꯗꯁꯨ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯕꯥꯛꯁꯤꯡꯁꯤ AI ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯐꯣꯔꯁ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ AI ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛ ꯁꯦꯝꯂꯦ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯑꯦꯂꯤꯁꯟ ꯑꯣꯐ ꯅꯦꯁꯟ, ꯁꯝꯅ ꯍꯥꯏꯔꯕꯗ ICN ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯍꯥꯔꯂꯟꯒꯤ ꯂꯩꯔꯤꯕ AI ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ AI ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤ ꯃꯥꯏꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯍꯥꯔꯂꯟ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕ ꯔꯣꯕꯣꯠꯁꯤꯗꯤ ꯐꯥꯕ ꯑꯃꯗꯤ ꯍꯥꯠꯄ ꯉꯝꯍꯧꯗꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗꯁꯨ ꯂꯥꯎꯊꯣꯛꯂꯤ꯫ ꯄꯥꯎ ꯄꯥꯔꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯔꯤ ꯍꯥꯔꯂꯟꯅ ICNꯒꯤ ꯃꯈꯨꯠꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯆꯦꯟꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗꯤ ꯊꯝꯃꯝꯂꯤ ꯍꯥꯏꯗꯨꯅ ꯍꯥꯔꯂꯟꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤ ꯃꯌꯥꯝꯗ ꯇꯥꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯍꯥꯔꯂꯟꯅ ꯍꯥꯏꯔꯝꯂꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯛꯈꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯧꯗꯣꯛꯂꯝꯂꯤꯕ ꯂꯥꯟꯐꯝꯁꯤꯗꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯅꯤ, ꯃꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯤ꯫ ꯍꯧꯖꯤꯛ ꯍꯥꯔꯂꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯁꯤꯟꯁꯤ ꯃꯝꯁꯤꯟꯈꯤꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯁꯤ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯤꯟꯁꯤꯗ ICN ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯇꯨꯒꯤ ꯇꯤꯝ ꯑꯃ ꯐ꯭ꯂꯥꯏꯌꯤꯡ ꯁꯤꯞ ꯇꯣꯡꯗꯨꯅ USꯒꯤ ꯖꯒꯥ ꯑꯃꯗ ꯂꯥꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ
ꯍꯧꯖꯤꯛꯁꯨ AI ꯇꯦꯔꯣꯔꯤꯁ ꯑꯃ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯌꯤꯡ ꯁꯤꯞꯁꯤ ꯖꯒꯥ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯣꯖꯤꯁꯟ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐ꯭ꯂꯣꯔ ꯑꯃꯅꯤ ꯀꯥꯈꯠꯂꯕ ꯃꯇꯨꯡ ꯕꯤꯜꯗꯤꯡꯁꯤꯒꯤ ꯔꯨꯝꯁꯤꯡꯁꯤ ꯁ꯭ꯀꯦꯜ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯀꯥ ꯃꯅꯨꯡ ꯑꯃꯗ AI ꯔꯣꯕꯣꯠ ꯑꯃ ꯃꯣꯡ ꯍꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯄꯣꯖꯤꯁꯟꯗꯗꯨꯃꯛ AI ꯔꯣꯕꯣꯠꯁꯤꯅ ꯂꯩꯔꯤꯕ ꯔꯨꯝꯁꯤꯒꯤ ꯊꯣꯡ ꯃꯌꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯆꯤꯟ ꯑꯃ ꯁꯤꯟꯅꯗꯨꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯦꯛ ꯇꯧꯔꯨꯕꯒ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯔꯛꯇꯨꯅ AI ꯇꯦꯔꯣꯔꯤꯁꯁꯤ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯀꯥꯁꯀꯥ ꯍꯥꯏꯅ ꯀꯧꯔꯤ ꯃꯍꯥꯛꯁꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯕ AI ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯌꯔꯅꯤ ꯍꯧꯖꯤꯛ ICNꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯃꯥꯅ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯊꯪ ꯐꯨꯗꯕ ꯍꯥꯠꯇꯣꯛꯄ ꯇꯧꯔꯛꯂꯤ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯄꯗ ꯂꯥꯟꯃꯤꯁꯤꯡꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤ ꯅꯣꯡꯃꯩ ꯑꯃꯁꯨ ꯄꯥꯏꯈꯠꯈꯤꯗꯨꯅ ꯐ꯭ꯂꯣꯔꯁꯤꯗ ꯂꯩꯔꯤꯕ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕ ICNꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯃꯅꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯆꯜꯂꯨꯕꯗ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯃꯇꯣꯟꯁꯤ ꯊꯨꯗꯦꯛꯇꯨꯅ ꯂꯥꯟꯃꯤꯁꯤ ꯐꯛꯂꯥꯡꯗ ꯍꯟꯖꯟ ꯌꯩꯁꯟꯗꯨꯅ ꯂꯪꯊꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ICNꯒꯤ ꯅꯥꯀꯟꯗꯒꯤꯁꯨ ꯂꯥꯟꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯀꯥꯁꯀꯥ ꯍꯥꯏꯔꯤꯕ AI ꯔꯣꯕꯣꯠꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯀꯥꯁꯀꯥꯗꯤ ꯊꯋꯥ ꯁꯥꯗꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯃꯨꯛ ꯆꯣꯡꯊꯔꯛꯂꯤ ꯃꯁꯤꯗꯁꯨ ICNꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯀꯥꯁꯀꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯕꯨ ꯉꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒ ꯐꯥꯏꯠ ꯇꯧꯅꯕ ꯄꯣꯖꯤꯁꯟ ꯇꯧꯔꯨꯕꯗꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯗꯤ ꯃꯇꯨꯡ ꯂꯣꯏꯅ ꯍꯟꯇꯣꯛꯅꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯀꯥꯁꯀꯥꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯍꯟꯇꯣꯛꯈ꯭ꯔꯤꯕꯁꯤꯗꯤ ꯀꯥꯁꯀꯥꯕꯨ ꯐꯥꯅꯕ ꯗꯤꯚꯥꯏꯁ ꯑꯃ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯍꯟꯇꯣꯛꯄ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯀꯥꯁꯀꯥꯒꯤ ꯃꯇꯨꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯒꯤ ꯗꯤꯚꯥꯏꯁ ꯑꯃ ꯂꯥꯡꯊꯥꯛꯑꯝꯗꯨꯅ ꯀꯥꯁꯀꯥꯁꯤ ꯁꯣꯛ ꯇꯧꯗꯨꯅ ꯐꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ USꯀꯤ ꯂꯣꯁ ꯑꯦꯟꯖꯦꯜ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯁꯤꯇꯤꯁꯤꯗ ꯂꯩꯕ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯦꯠꯂꯥꯁ ꯍꯥꯏꯔꯤꯕ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯅꯨꯄꯤꯁꯤꯁꯨ ꯃꯥꯒꯤ ꯁ꯭ꯃꯥꯔꯠ ꯍꯣꯝꯁꯤꯗ ꯌꯥꯍꯧꯔꯛꯂꯤ ꯃꯥꯒꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯂꯣꯏꯅ ꯇꯧꯔꯤ ꯃꯍꯥꯛꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯊꯟꯇ ꯂꯩꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛ AIꯁꯤꯡꯒ ꯒꯦꯝꯁꯤꯡ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩ ICN ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒꯤ ꯊꯕꯛꯁꯨ ꯇꯧꯕ ꯅꯨꯄꯤꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯥꯅ ꯄꯥꯝꯖꯕ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯄꯨꯊꯣꯛꯇꯨꯅ ꯇꯥꯔꯤ ꯄꯥꯎꯁꯤꯡꯁꯤ ꯇꯥꯅ AIꯒ ꯆꯦꯁꯁꯨ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯃꯥ ꯌꯥꯎꯅ ꯍꯣꯠꯅꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯒ꯭ꯔꯍꯗ ꯆꯦꯟꯈ꯭ꯔꯕ ꯍꯥꯔꯂꯟ ꯍꯥꯏꯔꯤꯕ AI ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯗꯤꯐꯦꯟꯁ ꯁꯤꯜ ꯑꯃꯁꯨ ꯉꯥꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯅ꯭ꯌꯨꯁꯁꯤꯗ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯥꯅ ꯁꯨꯝ ꯇꯥꯔꯤꯉꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯗ ꯉꯔꯥꯡ ICNꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯈ꯭ꯔꯕ AI ꯋꯥꯔꯤꯌꯔ ꯀꯥꯁꯀꯥ ꯐꯥꯕꯒꯤ ꯄꯥꯎꯁꯨ ꯁꯟꯗꯣꯔꯛꯂꯤ ꯄꯥꯎꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯦꯠꯂꯥꯁ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯇꯨꯅ ꯄ꯭ꯔꯕ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ICN ꯑꯣꯐꯤꯁꯇ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯥꯅ ꯊꯕꯛꯁꯤꯡꯁꯤ ꯇꯧꯅ AIꯒ ꯆꯦꯁꯁꯨ ꯑꯗꯨꯃꯛ ꯁꯥꯟꯅꯔꯤꯕꯅꯤ ꯊꯣꯡ ꯁꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯁꯨ ICN ꯑꯣꯐꯤꯁꯇꯒꯤ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯊꯥꯔꯛꯄ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯤꯄꯥ ꯑꯃꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ AIꯒ ꯁꯥꯟꯅꯔꯤꯕ ꯆꯦꯁꯁꯤꯁꯨ ꯃꯥꯅ ꯉꯝꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯠꯂꯥꯁ ꯀꯣꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐ꯭ꯂꯥꯏꯌꯤꯡ ꯁꯤꯞꯁꯤꯗ ꯇꯣꯡꯗꯨꯅ ICNꯒꯤ ꯍꯦꯗ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯝꯒꯦ ICN ꯍꯥꯏꯔꯤꯕꯁꯤ AIꯁꯤꯡꯅ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏꯕꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯈꯪ ꯑꯍꯩ ꯂꯥꯟꯃꯤꯅꯆꯤꯡꯕ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯈꯤꯕ ꯒ꯭ꯔꯨꯞꯅꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯤꯡꯁꯤ ꯁꯥꯡꯅ ꯍꯥꯏꯔꯒꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯂꯤꯁꯟ ꯑꯣꯐ ꯅꯦꯁꯟ ꯍꯥꯏꯕꯅꯤ ꯁꯣꯝꯗ ICN ꯑꯣꯐꯤꯁ ꯃꯅꯨꯡꯗꯅ ꯏꯂꯥꯏꯁ ꯀꯧꯕ ꯀꯔꯅꯦꯜ ꯑꯃꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯖꯦꯅꯔꯦꯜ ꯕꯨꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒ ꯑꯦꯠꯂꯥꯁꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ ꯃꯁꯤꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯈꯣꯏꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯥꯔꯕ ꯀꯥꯁꯀꯥ ꯍꯥꯏꯔꯤꯕ AI ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯕꯒꯤ ꯊꯕꯛꯁꯤ ꯑꯦꯠꯂꯥꯁ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯁꯤꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯦꯠꯂꯥꯁꯇꯤ ꯔꯦꯟꯖꯔ ꯑꯣꯏꯅꯕꯒꯤ ꯑꯦꯛꯖꯥꯝꯗꯁꯨ ꯃꯔꯤꯔꯛ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯄꯜꯂꯤ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯑꯦꯠꯂꯥꯁ ꯅꯠꯇꯅ ꯀꯥꯁꯀꯥꯗꯒꯤ ꯍꯥꯔꯂꯟꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯄ ꯀꯅꯥꯝꯇꯅ ꯉꯝꯃꯣꯏ ꯈꯪꯕꯗꯒꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯀꯤ ꯋꯥꯐꯝꯁꯤ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯠꯂꯥꯁꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯕꯨꯠꯁꯨ ꯊꯣꯛꯇꯨꯅ ꯑꯦꯠꯂꯥꯁꯄꯨ ꯀꯥꯁꯀꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁ ꯀꯥꯁꯀꯥꯕꯨ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥꯁꯤꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯗ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯤ AI ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯍꯥꯔꯂꯟ ꯄꯟꯕ ꯃꯇꯝꯗ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯑꯃ ꯃꯃꯤ ꯍꯦꯛ ꯇꯥꯕꯁꯨ ꯎꯔꯤ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯅ ꯀꯥꯁꯀꯥ ꯍꯥꯏꯔꯤꯕ AI ꯋꯥꯔꯤꯌꯔꯁꯤꯒꯤ ꯃꯀꯣꯛꯁꯤ ꯄꯨꯊꯣꯛꯇꯨꯅ AI ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯍꯥꯔꯂꯟꯒꯤ ꯂꯩꯐꯝ ꯍꯪꯂꯤ ꯀꯥꯁꯀꯥꯅꯁꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯅ ꯀꯥꯁꯀꯥꯒꯤ ꯕ꯭ꯔꯦꯟꯁꯤ ꯍꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯔꯂꯟꯒꯤ ꯂꯩꯐꯝꯁꯤ ꯈꯪꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯥꯔꯂꯟꯁꯤ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯣꯃꯦꯟꯗ꯭ꯔꯥ ꯒꯦꯂꯦꯛꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ GR39 ꯀꯧꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯀꯥꯁꯀꯥꯅꯁꯨ ꯁꯥꯎꯗꯨꯅ ꯃꯌꯥꯗꯒꯤ ꯆꯀ꯭ꯔ ꯃꯥꯟꯕ ꯌꯣꯠ ꯑꯃ ꯀꯥꯝꯊꯣꯔꯛꯇꯨꯅ ꯑꯦꯠꯂꯥꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ
ꯑꯗꯨꯕꯨ ꯑꯦꯠꯂꯥꯁꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯗꯤꯐꯦꯟꯁ ꯁꯤꯜ ꯑꯃ ꯉꯥꯛꯇꯨꯅ ꯊꯝꯃꯝꯕꯗꯒꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯔꯂꯟꯒꯤ ꯂꯩꯐꯝꯁꯨ ꯈꯪꯗꯣꯛꯂꯕꯅꯤꯅ ꯃꯀꯣꯛꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯑꯦꯠꯂꯥꯁꯅ AI ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯣꯀꯦꯁꯟ ꯈꯪꯗꯣꯛꯄ ꯉꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ ꯉꯁꯤ ꯑꯦꯖꯦꯟ ꯑꯦꯠꯂꯥꯁꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯈ꯭ꯔꯕꯁꯨ ꯀꯅꯥꯝꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯄ ꯊꯕꯛꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯁꯪꯁꯥꯔꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ AI ꯇꯦꯔꯣꯔꯤꯁ ꯍꯥꯔꯂꯟꯒꯤ ꯀꯔꯦꯟ ꯂꯣꯀꯦꯁꯟ ꯈꯪꯗꯣꯛꯄ ꯉꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕꯒꯤꯗꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯠꯂꯥꯁꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯃ ꯊꯛꯅꯕ ꯇꯧꯔꯨꯕꯗ ꯃꯦꯆꯤꯟꯁꯤ ꯌꯥꯗꯕꯗꯒꯤ ꯐꯖꯅ ꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯑꯦꯠꯂꯥꯁ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯑꯦꯠꯂꯥꯁꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯂꯩꯕꯁꯤ ꯎꯕꯗ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ AI ꯇꯦꯔꯣꯔꯤꯁ ꯍꯥꯔꯂꯟꯕꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯁꯥꯒꯤ ꯄꯨꯟꯁꯤꯗꯨ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯕꯗꯨꯗꯤ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯃꯗꯨꯃꯛꯅ ꯍꯥꯔꯂꯟꯕꯨ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯒꯤ ꯗꯥꯏꯇ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟꯁꯤꯗ ꯑꯩꯁꯨ ꯌꯥꯎꯕ ꯄꯥꯝꯃꯤ꯫ ꯃꯥꯅ ꯁꯤꯕꯗꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯛꯊꯦꯡꯅꯅ ꯎꯅꯤꯡꯉꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯑꯃꯨꯛ ꯈꯔ ꯇꯞꯊꯅ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯀꯤ ꯃꯤꯁꯟꯁꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯤꯕꯁꯤ ꯍꯥꯔꯂꯟꯕꯨ ꯃꯐꯝꯗꯨꯗ ꯍꯥꯠꯇꯣꯛꯄꯗꯨ ꯅꯠꯇꯦ꯫ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯂꯒ ꯃꯥꯒꯤ CPUꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯃꯥꯅ ꯀꯔꯝꯅ AI ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯦ꯫ ꯃꯥꯕꯨ ꯐꯥꯕ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯂꯨꯆꯤꯡꯕ ꯐꯣꯔꯠ ꯔꯦꯟꯖꯔ ꯕꯇꯥꯂꯤꯌꯟ ꯑꯃ ꯐꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯟꯖꯥꯁꯤꯗ ꯀꯔꯅꯦꯜ ꯑꯦꯂꯥꯏꯁꯁꯨ ꯆꯪꯉꯛꯂꯦ꯫ ꯃꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯠꯂꯥꯁꯀ ꯀꯔꯅꯦꯜ ꯏꯂꯥꯏꯁꯀꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯤ꯫ ꯃꯁꯤꯗ ꯑꯦꯠꯂꯥꯁꯅꯗꯤ ꯍꯥꯔꯂꯟ ꯍꯥꯏꯔꯤꯕ AI ꯇꯦꯔꯣꯔꯤꯁ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯍꯤꯡꯅ ꯐꯥꯅꯕ ꯍꯦꯛ ꯍꯣꯠꯅꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅꯁꯨ ꯃꯈꯣꯏꯅ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟꯁꯤꯗ ꯂꯥꯟꯃꯤ ꯃꯁꯥ ꯃꯁꯥꯅ ꯇꯣꯡꯅꯕ AI ꯔꯣꯕꯣꯠꯁꯤꯡꯁꯤ ꯑꯦꯠꯂꯥꯁꯇ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡꯒꯤꯗꯃꯛꯇ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯥꯕ ꯖꯨꯏ ꯀꯧꯕ ꯔꯣꯕꯣꯠ ꯑꯃ ꯆꯪꯗꯨꯅ ꯉꯁꯥꯏ ꯑꯦꯠꯂꯥꯁꯅ ꯄꯥꯝꯈꯤꯕ ꯕ꯭ꯂꯦꯛ ꯀꯣꯐꯤꯗꯨ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯠꯂꯥꯁꯁꯨ ꯉꯛꯇꯨꯅ ꯀꯔꯅꯦꯜ ꯏꯂꯥꯏꯁꯇ ꯍꯪꯂꯤ ꯑꯩꯅ ꯀꯣꯐꯤ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯍꯥꯏꯔꯛꯂꯤ ꯃꯥꯅꯁꯨ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥꯒ ꯑꯩꯒꯁꯤ ꯁꯤꯡꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯀꯅꯦꯛꯁꯟ ꯇꯧꯅꯔꯤꯕ ꯀꯔꯅꯦꯜ ꯑꯦꯂꯦꯛꯁꯀꯤ ꯅꯥꯀꯣꯡꯗ ꯊꯦꯠꯂꯤꯕ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛ ꯀꯧꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯎꯠꯂꯛꯂꯤ꯫ ꯗꯤꯚꯥꯏꯁꯁꯤ ꯎꯕꯗ ꯑꯦꯠꯂꯥꯁꯇꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯥꯈꯠꯄ ꯐꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛ ꯍꯥꯏꯔꯤꯕ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛꯁꯟ ꯇꯧꯅꯅꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯅ ꯁꯥꯔꯝꯕꯅꯤ꯫ ꯑꯦꯠꯂꯥꯁꯁꯤ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯊꯤꯕ ꯈꯔ ꯅꯪꯈꯤꯕꯗꯒꯤ ꯗꯤꯚꯥꯏꯁꯁꯤ ꯎꯕꯗ ꯄꯥꯈꯠꯄ ꯐꯥꯎꯔꯤꯕꯅꯤ꯫ ꯀꯔꯅꯦꯜ ꯑꯦꯂꯦꯛꯁꯅꯁꯨ ꯃꯈꯣꯏꯅ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯔꯣꯕꯣꯠꯁꯤ ꯇꯣꯡꯕ ꯔꯦꯟꯖꯔ ꯃꯌꯥꯝ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯔꯂꯟꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯚꯥꯁꯟ ꯀꯌꯥ ꯑꯃ ꯊꯥꯗꯔꯛꯂꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯔꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯃꯤꯁꯟꯁꯤꯗ ꯍꯥꯔꯂꯟꯕꯨ ꯍꯤꯡꯅ ꯐꯥꯕ ꯄꯥꯝꯂꯒꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯅ ꯐꯒꯅꯤ ꯅꯪꯅ ICNCꯒꯤ ꯇꯣꯞ ꯑꯦꯅꯥꯂꯥꯏꯁꯤꯁꯅꯤ꯫ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯥꯔꯂꯟꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯩꯅ ꯄꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏ꯫ ꯑꯩꯕꯨ ꯃꯤꯁꯟꯁꯤꯗ ꯌꯥꯎꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯕꯨꯠꯇ ꯀꯟꯅ ꯇꯛꯁꯜꯂꯤ꯫ ꯅꯥꯀꯟꯗꯒꯤ ꯀꯔꯅꯦꯜ ꯑꯦꯂꯦꯛꯁꯅꯁꯨ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟꯁꯤꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯦꯠꯂꯥꯁꯄꯨ ꯌꯥꯎꯍꯟꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯖꯦꯅꯔꯦꯜ ꯕꯨꯠꯅꯁꯨ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝꯁꯤ ꯍꯥꯔꯂꯟꯅ ꯂꯩꯔꯤꯕ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯇꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯍꯥꯔꯂꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯁꯤꯜ ꯑꯃꯅꯁꯨ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯁꯤꯕꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯕ ꯖꯒꯥ ꯖꯒꯥꯒꯤ ꯑꯣꯏꯅ ꯊꯣꯡ ꯑꯃꯃꯝꯁꯨ ꯐꯥꯠꯇꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯁꯨ ꯄꯥꯔꯃꯤꯁꯟ ꯂꯧꯗꯨꯅ ꯊꯣꯡꯁꯤ ꯍꯥꯡꯍꯜꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯠꯂꯥꯁꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯃꯁꯨ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤꯗ ꯃꯃꯥꯅ AI ꯔꯣꯕꯣꯠꯁꯤꯡꯒ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛꯁꯟ ꯇꯧꯗꯨꯅ ꯊꯝꯅꯕ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯗꯤꯚꯥꯏꯁꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯃꯌꯥꯝꯗ ꯇꯥꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯇꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯃꯃꯥꯅ ꯄꯨꯊꯣꯛꯂꯝꯂꯕꯁꯨ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯕ ꯃꯤꯅꯤ꯫ ꯇꯟꯖꯥꯁꯤꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯃꯤꯇꯤꯡ ꯑꯃꯒꯤꯗꯃꯛ ꯀꯧꯔꯛꯄꯗꯒꯤ ꯑꯦꯠꯂꯥꯁꯁꯨ ꯚꯤꯗꯤꯑꯣꯁꯨ ꯃꯨꯠꯊꯠꯂꯝꯃꯒ ꯂꯥꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥ ꯒꯦꯂꯦꯛꯁꯤꯗ ꯂꯩꯕ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯒꯤ ꯃꯅꯥꯛ ꯅꯛꯁꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯁꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯔꯦꯗꯤ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯃꯥꯒꯤ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯗ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯦꯖꯦꯟ ꯑꯦꯠꯂꯥꯁꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯦꯠꯂꯥꯁꯁꯨ ꯃꯈꯣꯏꯅ ꯊꯨꯡꯒꯗꯧꯔꯤꯕ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯇꯨꯒꯤ ꯃꯇꯥꯡꯗ ꯅꯝꯊꯣꯛꯂꯕ ꯆꯦ ꯑꯃꯃꯝꯁꯨ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯗ ꯌꯦꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯅꯗꯤ ꯑꯦꯠꯂꯥꯁꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯅꯣꯛꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯇꯝꯁꯤꯗꯗꯤ ꯗꯤꯖꯤꯇꯦꯜ ꯉꯥꯛꯇ ꯆꯠꯅꯈꯤꯕ ꯃꯔꯝꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯦꯠꯂꯥꯁꯅ ꯉꯁꯤ ꯅꯝꯊꯣꯛꯂꯕ ꯆꯦ ꯑꯣꯏꯅ ꯌꯦꯜꯂꯛꯄꯁꯤꯗ ꯅꯣꯛꯅꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯑꯦꯠꯂꯥꯁꯅ ꯔꯦꯟꯖꯔꯁꯤꯡꯁꯤꯗ ꯉꯁꯤ ꯆꯦ ꯑꯣꯏꯅ ꯌꯦꯟꯕꯒꯤ ꯃꯔꯝꯅ ꯃꯥꯅ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯈꯪꯉꯨꯕꯗꯒꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯍꯥꯏꯕꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯤ AI ꯇꯦꯔꯣꯔꯤꯁ ꯍꯥꯔꯂꯟꯅ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯥꯒꯤ ꯌꯥꯊꯪꯗꯒꯤ ꯍꯧꯖꯤꯛ ꯔꯦꯟꯖꯔꯁꯤꯡꯁꯤꯒꯤ ꯅꯥꯀꯣꯡꯗ ꯅꯞꯂꯤꯕ ꯃꯈꯣꯏꯅ ꯇꯣꯡꯒꯗꯕ AI ꯔꯣꯕꯣꯠꯁꯤꯡꯗꯨꯒ ꯀꯅꯦꯛꯁꯟ ꯇꯧꯔꯤꯕ ꯅ꯭ꯌꯨꯔꯦꯂꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯅꯝꯊꯣꯛꯇꯨꯅ ꯄꯣꯔꯛꯑꯕ ꯂꯥꯏꯔꯤꯛꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯌꯧꯒꯗꯧꯔꯤꯕ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯇꯨꯒꯤ ꯖꯒꯥ ꯑꯃ ꯎꯠꯇꯨꯅ ꯃꯐꯝꯗꯨꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯃꯔꯝꯗꯁꯨ ꯀꯨꯞꯅ ꯇꯥꯛꯂꯤ꯫ ꯑꯦꯠꯂꯥꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯍꯨ ꯆꯦꯟꯕ ꯑꯣꯏ, ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠꯁꯤꯒ ꯃꯉꯣꯟꯗ ꯀꯣꯏꯅ ꯆꯠꯂꯤꯕ ꯊꯥꯒ ꯅꯛꯅꯕ ꯃꯔꯝꯅ ꯑꯍꯦꯟꯕ ꯒ꯭ꯔꯦꯚꯤꯇꯤ, ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯥꯔꯊꯀ꯭ꯋꯦꯛꯅꯆꯤꯡꯕ ꯃꯥꯌꯣꯛꯅꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯗꯤ ꯃꯐꯝꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯟꯖꯔ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯂꯤ ꯄ꯭ꯂꯥꯅꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯒ ꯍꯥꯔꯂꯟꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯔꯂꯟꯅ ꯑꯩꯈꯣꯏꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥই ꯑꯣꯏꯔꯕ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯕꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯃꯁꯨ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯍꯥꯔꯂꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯌꯥꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ꯫ ꯑꯗꯨꯒ ꯑꯩꯅꯗꯤ AI ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯍꯥꯔꯂꯟ ꯍꯥꯏꯔꯤꯕ AI ꯑꯗꯨꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ, ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯄꯥꯝꯖꯅ ꯊꯦꯠꯂꯤꯕ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯒ ꯅꯁꯥꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛꯁꯟ ꯇꯧꯔꯤꯕ ꯅ꯭ꯌꯨꯔꯦꯂꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯈꯪꯉꯤ꯫ ꯃꯗꯨꯒꯤ ꯗꯤꯚꯥꯏꯁꯇꯨꯒꯤ ꯃꯇꯦꯡꯗꯒꯤ ꯍꯥꯔꯂꯟꯅ ꯔꯤꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ AI ꯁꯤꯡꯗ ꯊꯥꯖꯕ ꯁꯨꯡꯊꯝ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯅ꯭ꯌꯨꯔꯦꯂꯤꯡꯒꯤ ꯃꯇꯦꯡꯗꯒꯤ AI ꯁꯤꯡꯒ ꯀꯅꯦꯛꯁꯟ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥ ꯐꯥꯎꯕ ꯊꯥꯖꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯀꯤ ꯌꯥꯝ ꯗꯤꯞ ꯑꯣꯏꯕ ꯋꯥꯐꯝꯁꯤꯗ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯗꯤ ꯑꯀꯤꯕ ꯐꯥꯎꯅꯔꯦ꯫ ꯃꯁꯤꯗ ꯀꯔꯅꯦꯜ ꯑꯦꯂꯤꯁꯅ ꯑꯦꯠꯂꯥꯁꯅ ꯉꯥꯡꯂꯤꯕꯁꯤ ꯈꯥꯝꯗꯨꯅ ꯄꯥꯈꯠꯄ ꯐꯥꯎꯅꯔꯤꯕ ꯃꯥꯒꯤ ꯔꯦꯟꯖꯔꯁꯤꯡꯁꯤꯗ ꯊꯧꯅꯥ ꯍꯟꯗꯅꯕ ꯋꯥꯐꯝ ꯈꯔ ꯑꯃꯨꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯅꯦꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯍꯥꯔꯂꯟꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯤꯁꯟ ꯑꯃ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯕ GR39 ꯄ꯭ꯂꯥꯅꯦꯠꯁꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯇꯌꯥꯔꯤ ꯇꯧꯅꯧꯔꯣ ꯍꯥꯏꯗꯨꯅ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯁꯤꯟ ꯑꯃꯁꯨ ꯎꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯄ꯭ꯂꯥꯅꯦꯠꯁꯤꯒꯤ ꯖꯒꯥ ꯈꯔꯗꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯡ ꯈꯥꯛꯇꯨꯅꯇ ꯂꯩꯕ ꯖꯒꯥ ꯈꯔꯁꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯠꯂꯥꯁ ꯔꯦꯟꯖꯔ ꯃꯌꯥꯝꯅ ꯇꯌꯥꯔꯤ ꯇꯧꯅꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯔꯦꯟꯖꯔ ꯃꯌꯥꯝꯅ ꯇꯣꯡꯒꯗꯕ AI ꯔꯣꯕꯣꯠ ꯀꯌꯥ ꯑꯃꯁꯨ ꯎꯔꯦ꯫ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯐꯤꯠ ꯇꯧꯁꯟꯅꯗꯨꯅ ꯔꯦꯗꯤꯗ ꯂꯩꯅꯔꯤ꯫ ꯔꯦꯗꯤ ꯇꯧꯗ꯭ꯔꯤꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯃꯈꯨꯠꯇ ꯃꯦꯒꯅꯦꯇꯤꯛ ꯄꯋꯥꯔ ꯌꯥꯎꯕ ꯁꯇ꯭ꯔꯪꯒꯤ ꯁꯦꯅꯥ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯔꯦꯟꯖꯔ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯔꯅꯦꯜ ꯑꯦꯂꯤꯁ ꯆꯪꯂꯛꯇꯨꯅ ꯑꯦꯠꯂꯥꯁꯅ ꯃꯥꯒꯤ ꯊꯧꯅꯥ ꯐꯔꯕ ꯔꯦꯟꯖꯔꯁꯤꯡꯁꯤꯗ ꯃꯤꯁꯟ ꯆꯪꯉꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯤꯗꯗꯤ ꯊꯧꯅꯥ ꯍꯟꯒꯗꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯑꯦꯠꯂꯥꯁꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤ ꯃꯤꯁꯟ ꯆꯪꯕ ꯃꯇꯝꯗ ꯍꯥꯔꯂꯟꯅ ꯊꯥꯔꯛꯄ ꯂꯥꯡꯗ ꯌꯥꯔꯤꯈꯩ ꯊꯨꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯑꯃꯨꯛ ꯍꯪꯂꯤ ꯍꯥꯔꯂꯟꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯂꯥꯡ ꯑꯁꯤ ꯀꯔꯝꯕ ꯂꯥꯡꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯥꯔꯂꯟ ꯏꯆꯝ ꯆꯝꯕ AI ꯔꯣꯕꯣꯠ ꯅꯠꯇꯦ, ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯂꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯥꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯃꯥꯅ ꯍꯟꯗꯛ ꯀꯔꯤ ꯂꯥꯡ ꯊꯥꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯍꯌꯦꯡ ꯅꯪꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯂꯥꯂꯣꯡ ꯑꯗꯨ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯁꯨ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯗꯅ ꯃꯥꯅ ꯍꯟꯗꯛꯀꯤ ꯃꯤꯁꯟꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯖꯣꯏ ꯀꯧꯕ AI ꯔꯣꯕꯣꯠꯁꯤꯗ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯃꯅꯨꯡꯁꯤꯗ ꯈꯪꯍꯧꯗꯅ ꯗꯦꯟꯖꯔ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯇꯨꯅ ꯕꯣꯝ ꯀꯌꯥ ꯑꯃ ꯄꯣꯈꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯍꯣꯗꯨꯅ ꯇꯌꯥꯔꯤ ꯇꯧꯍꯧꯗ꯭ꯔꯕ ꯔꯦꯟꯖꯔ ꯃꯌꯥꯝ ꯑꯃꯁꯨ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯇꯌꯥꯔꯤ ꯂꯣꯏꯔꯕ ꯔꯣꯕꯣꯠ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯊꯣꯛꯂꯤ꯫ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯅꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯂꯩꯔꯤꯕ ꯍꯥꯔꯂꯟꯅ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯊꯨꯒꯥꯏꯔꯛꯂꯤꯕꯅꯤ꯫ ꯁꯣꯝꯗ ꯃꯅꯨꯡꯗꯅ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯗ ꯃꯈꯣꯏꯅ ꯇꯥꯒꯗꯕ ꯂꯣꯀꯦꯁꯟꯗꯨꯗ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯆꯣꯡꯊꯈꯤꯅꯕ ꯌꯥꯊꯪ ꯂꯥꯎꯈ꯭ꯔꯦ꯫ ꯃꯥꯁꯨ ꯆꯣꯡꯊꯅꯕ ꯇꯧꯔꯤꯉꯩ ꯃꯥꯅ ꯇꯣꯡꯂꯤꯕ ꯖꯣꯏ ꯀꯧꯕ AI ꯔꯣꯕꯣꯠꯁꯤꯅ ꯑꯦꯠꯂꯥꯁꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗ ꯑꯦꯠꯂꯥꯁꯁꯨ ꯒ꯭ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯂꯧꯈꯠꯄꯤꯗꯨꯅ ꯑꯍꯥꯡꯕ AI ꯔꯣꯕꯣꯠ ꯑꯃꯗ ꯍꯥꯞꯆꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯦꯠꯂꯥꯁꯅꯗꯤ ꯍꯦꯟꯗꯜ ꯇꯧꯕ ꯍꯩꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯔꯣꯕꯣꯠꯇꯨꯒ ꯅ꯭ꯌꯨꯔꯦꯂꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁꯇꯨꯒꯤ ꯃꯇꯦꯡꯗꯒꯤ ꯀꯅꯦꯛꯁꯟ ꯇꯧꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯍꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯥꯏꯜꯁꯤꯡꯁꯤ ꯄꯥꯟꯕꯗꯒꯤ ꯃꯥꯅ ꯊꯣꯛꯄ ꯄꯥꯏꯊꯣꯛꯈ꯭ರೆ꯫ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁ ꯔꯣꯕꯣꯠꯁꯦ ꯃꯥꯅ ꯍꯦꯟꯗꯜ ꯇꯧꯕ ꯍꯩꯇ꯭ꯔꯤꯕꯅꯤꯅ ꯃꯈꯥꯔꯣꯝꯗ ꯑꯗꯨꯃꯛ ꯌꯨꯡꯅ ꯄꯥꯏꯊꯔꯛꯂꯤ꯫ ꯃꯁꯥꯁꯤ ꯄꯥꯈꯠꯄꯗꯁꯨ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏꯒꯤ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯒ ꯍꯥꯔꯂꯟꯅ ꯊꯥꯗꯣꯔꯛꯄ ꯗ꯭ꯔꯣꯟ ꯃꯌꯥꯝꯒ ꯀꯥꯞꯊꯠꯅꯗꯨꯅ ꯐꯥꯏꯠ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯐꯥꯏꯠꯁꯤꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯔꯦꯟꯖꯔ ꯑꯌꯥꯝꯕꯅ ꯁꯤꯔꯦ꯫ ꯑꯦꯠꯂꯥꯁꯁꯨ ꯃꯈꯥꯔꯣꯝꯗ ꯁꯨꯝ ꯄꯥꯏꯊꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯊꯛꯇꯅ ꯀꯥꯏꯔꯕ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯃꯥ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯁ꯭ꯄꯦꯁꯁꯤꯅ ꯊꯣꯡꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯕꯗꯒꯤ ꯔꯦꯟꯖꯔ ꯑꯃꯅ ꯃꯥꯕꯨ ꯑꯃꯨꯛ ꯆꯤꯡꯊꯣꯛꯇꯨꯅ ꯀꯟꯕꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯕꯨ ꯀꯟꯕꯤꯔꯤꯕ ꯔꯦꯟꯖꯔꯁꯤꯒ ꯃꯥꯒ ꯀꯅꯦꯛꯁꯟ ꯇꯧꯗꯨꯅ ꯃꯈꯥꯔꯣꯝꯗ ꯄꯥꯏꯊꯔꯛꯄꯗ ꯍꯥꯔꯂꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ
ꯃꯈꯣꯏꯅꯤ ꯁꯤꯃꯨꯛ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯦ ꯑꯦꯠꯂꯥꯁ ꯍꯧꯖꯤꯛ ꯃꯊꯟꯇ ꯑꯃꯨꯛ ꯄꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯃꯥꯅ ꯇꯣꯡꯂꯤꯕ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅꯁꯨ ꯗꯦꯟꯖꯔ ꯑꯦꯂꯥꯔꯝ ꯈꯣꯡꯗꯨꯅ ꯌꯥꯎꯔꯤꯕ ꯐꯥꯌꯔ ꯊ꯭ꯔꯁꯇꯔꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯣꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯦꯠꯂꯥꯁꯅꯁꯨ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯄꯥꯏꯊꯔꯛꯂꯤꯕ ꯁ꯭ꯄꯤꯠꯁꯤ ꯐꯥꯅꯕꯒꯤꯗꯃꯛ ꯐꯥꯌꯔ ꯊ꯭ꯔꯁꯇꯔ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯁꯤꯗ ꯇꯥꯔꯦ ꯑꯗꯨꯕꯨ ꯈꯨꯌꯧꯅꯈꯤꯕꯗꯒꯤ ꯐꯣꯔꯁ ꯀꯟꯅ ꯇꯥꯕꯗꯒꯤ ꯑꯦꯠꯂꯥꯁ ꯃꯀꯣꯛ ꯌꯩꯁꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯠꯂꯥꯁ ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯔꯣꯕꯣꯠꯁꯤ ꯃꯥꯅ ꯍꯦꯟꯗꯜ ꯇꯧꯕ ꯍꯩꯇꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯔꯦꯟꯖꯔ ꯃꯌꯥꯝꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯝꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯃꯊꯪꯗꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ICN ꯑꯣꯐꯤꯁꯇ ꯃꯈꯣꯏꯗ ꯍꯥꯔꯂꯟꯅ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯃꯅꯨꯡꯁꯤꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯔꯣꯕꯣꯠꯁꯤꯒꯤ ꯍꯣꯝ ꯃꯦꯅꯨ ꯄꯨꯊꯣꯛꯂꯨꯕꯗ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯠꯂꯥꯁꯅ ꯏꯪꯂꯤꯁ ꯈꯜꯂꯦ ꯃꯊꯪꯗꯅ ꯑꯃꯨꯛ ꯄꯥꯝꯖꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯅ ꯀ꯭ꯂꯥꯁꯤꯛ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯅꯤꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯦꯠꯂꯥꯁꯇ ꯃꯥꯅ ꯇꯣꯡꯂꯤꯕ ꯔꯣꯕꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯑꯦꯠꯂꯥꯁ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯇꯥꯅꯤꯡꯗꯕꯗꯒꯤ ꯕꯥꯏꯄꯥꯁ ꯇꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯄꯣꯠꯇꯨ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯃꯦꯞ ꯑꯃ ꯁꯣ ꯇꯧꯔꯛꯇꯨꯅ ꯈꯣꯟꯖꯦꯜꯁꯤꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯔꯦꯁꯀ꯭ꯌꯨ ꯄꯣꯠ ꯑꯗꯨ ꯁ꯭ꯀꯦꯟ ꯇꯧꯕꯗꯒꯤ ꯐꯪꯕ ꯉꯝꯂꯦ ꯅꯣꯔꯠ ꯋꯦꯁꯇ ꯀꯤꯂꯣꯃꯤꯇꯔ 98 ꯆꯠꯂꯒꯗꯤ ꯌꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯄꯣꯠꯁꯤ ꯁꯣ ꯇꯧꯔꯛꯂꯤ ꯔꯣꯕꯣꯠꯁꯤꯒꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯑꯣꯡꯁꯤꯗ ꯑꯦꯠꯂꯥꯁꯁꯨ ꯑꯉꯛꯄ ꯐꯥꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯦꯁꯀ꯭ꯌꯨ ꯄꯣꯠꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯑꯣꯔꯗꯔ ꯇꯧꯔꯤ ꯃꯁꯤꯗ ꯔꯣꯕꯣꯠꯁꯤꯁꯨ ꯃꯁꯥꯗꯒꯤ ꯐꯥꯌꯔ ꯊ꯭ꯔꯁꯇꯔ ꯀꯥꯞꯊꯣꯔꯛꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯂꯕꯗꯤ ꯍꯥꯔꯂꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡꯅ ꯁꯣꯏꯗꯅ ꯀꯥꯞꯊꯔꯛꯀꯅꯤ ꯑꯗꯨꯅ ꯈꯣꯡꯅ ꯑꯣꯏꯅ ꯃꯈꯥꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯈꯣꯟꯖꯦꯜꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣꯝꯒꯤ ꯌꯥꯊꯪꯗꯣ ꯑꯩꯅ ꯏꯟꯕ ꯉꯝꯖꯔꯔꯣই ꯑꯩꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯉꯣꯟꯗ ꯇꯣꯡꯂꯤꯕ ꯔꯦꯟꯖꯔ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯀꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯐ꯭ꯌꯨꯖꯟ ꯕꯦꯇ꯭ꯔꯤꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯌꯥꯎꯈꯤꯕꯗꯒꯤ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯠꯗꯥꯎꯟ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯄꯨꯔꯥ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯇꯨꯅ ꯂꯩꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯅ ꯍꯥꯜꯂꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅ ꯆꯠꯈꯤꯅꯕ ꯔꯦꯗꯤ ꯇꯧꯁꯟꯈ꯭ꯔꯦ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯌꯨꯅꯤꯠꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 32ꯗꯒꯤ ꯍꯦꯟꯅ ꯃꯦꯞ ꯌꯦꯡꯊꯣꯛꯄ ꯉꯝꯗꯦ ꯃꯗꯨꯒꯤ ꯋꯥꯡꯃꯗꯒꯤꯗꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯌꯧꯒꯗꯕ ꯃꯇꯝꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯁꯨ ꯁꯥꯎꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯅ ꯊꯣꯛꯄ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯎꯞꯁꯟꯗꯨꯅ ꯃꯈꯣꯡꯁꯤ ꯊꯥꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯦꯝ ꯑꯗꯣꯝꯒꯤ ꯄꯥꯁꯀꯣꯠ ꯄꯤꯗ꯭ꯔꯒꯗꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯍꯦꯟꯗꯜ ꯇꯧꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯉꯝꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯤꯠꯇꯒꯤ ꯄꯥꯁꯀꯣꯠ ꯁ꯭ꯀꯦꯜ ꯇꯧꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯡꯁꯤ ꯌꯥꯡꯅ ꯊꯥꯡꯕ ꯉꯝꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯡꯆꯠ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯂꯤ ꯃꯁꯤꯗ ꯑꯦꯠꯂꯥꯁꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯔꯣꯕꯣꯠꯁꯤꯗ ꯀꯔꯤ ꯈꯨꯠꯂꯥꯏꯁꯤꯡ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯤ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯦꯝꯅ ꯅ꯭ꯌꯨꯔꯦꯜ ꯂꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯗꯤ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯂꯥꯏꯅ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯗ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯑꯦꯠꯂꯥꯁꯇꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁꯁꯤ ꯁꯤꯖꯤꯟꯅꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯉꯥꯡꯖꯟꯗꯨꯅ ꯚꯣꯏꯁꯅ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯥꯛꯂꯛꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅꯁꯨ ꯃꯊꯪ ꯍꯥꯏꯊꯔꯛꯂꯤ ꯁꯣꯜꯗꯔ ꯀꯦꯅꯣꯟ ꯔꯥꯏꯐꯜꯁ ꯃꯤꯁꯥꯏꯜꯁ ꯊꯔꯃꯜ ꯃꯥꯏꯟꯁ ꯏꯅꯔꯖꯤ ꯁꯤꯜ ꯄ꯭ꯂꯥꯖꯃꯥ ꯕ꯭ꯂꯦꯗ ꯑꯃꯗꯤ ꯁꯤꯡꯒꯂꯤꯌꯟ ꯕꯣꯝꯕꯅꯤ ꯃꯁꯤꯒꯤ ꯕꯣꯝꯕꯁꯤꯗꯤ ꯂꯥꯟꯐꯝꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯦꯠꯂꯥꯁꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠꯁꯤ ꯆꯠꯊꯔꯤ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯃꯤꯊ ꯀꯧꯏ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯁ꯭ꯃꯤꯊ ꯍꯥꯏꯔꯤꯕ AI ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯉꯥꯡ ꯁꯛꯇꯅ ꯇꯧꯕꯁꯤꯗ ꯑꯦꯠꯂꯥꯁꯇꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯦ ꯃꯥꯅ ꯇꯣꯡꯂꯤꯕ AI ꯔꯣꯕꯣꯠꯁꯤꯒꯤꯁꯨ ꯃꯃꯤꯡ ꯊꯣꯜꯂꯝꯂꯤ ꯃꯤꯡꯁꯤꯅ ꯁ꯭ꯃꯤꯊ ꯑꯗꯨꯒ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯇꯣꯡꯈꯤꯕ ꯔꯣꯕꯣꯠꯇꯨꯒꯤ ꯃꯃꯤꯡꯅ ꯖꯣꯏ ꯀꯧꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯦꯟꯖꯔꯁꯤꯡꯁꯤꯅ ꯇꯣꯡꯈꯤꯕ AI ꯔꯣꯕꯣꯠꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯇꯣꯉꯥꯟ ꯊꯣꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁ ꯈꯣꯡꯆꯠ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯦꯟꯖꯔ ꯃꯌꯥꯝꯒꯤ ꯗ꯭ꯔꯣꯞ ꯄꯣꯏꯟ ꯖꯒꯥꯁꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯗꯤ ꯔꯣꯕꯣꯠ ꯃꯅꯨꯡꯁꯤꯡꯁꯤꯗ ꯂꯣꯏꯅ ꯁꯤꯗꯨ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯖꯨꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯇꯣꯡꯈꯤꯕ ꯔꯣꯕꯣꯠꯁꯤꯗꯗꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯦꯠꯂꯥꯁꯁꯨ ꯑꯁꯤꯕꯁꯤꯡꯁꯤ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯗꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯁꯨ ꯋꯥꯡꯈꯠꯂꯛꯂꯤ ꯃꯥ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯕ ꯃꯇꯨꯡ ꯁ꯭ꯃꯤꯊꯇ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯗꯒꯤ ꯃꯁꯥꯒꯤ ꯃꯃꯤꯡ ꯊꯥꯗꯨꯅ ꯌꯥꯎꯕ ꯂꯤꯛꯁꯤꯡꯁꯤ ꯈꯣꯝꯖꯟꯅꯕ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯕꯨ ꯁ꯭ꯃꯤꯊꯅꯁꯨ ꯈꯣꯝꯖꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯔꯦꯟꯖꯔ ꯃꯌꯥꯝꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯣꯏꯁꯅꯨ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯁꯨ AI ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯨꯝ ꯉꯥꯡꯉꯛꯄꯁꯤꯗ ꯉꯛꯆꯕꯁꯨ ꯐꯥꯎꯔꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯁ꯭ꯋꯥꯏꯗ
ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯤꯒꯅꯦꯜ ꯐꯪꯕꯗꯒꯤ ꯖꯨꯝ ꯇꯧꯁꯟꯗꯨꯅ ꯌꯦꯡꯕꯗ ꯑꯦꯠꯂꯥꯁꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯠꯇꯣꯛꯂꯝꯂꯕ ꯀꯥꯁꯀꯥꯗꯨ ꯃꯐꯝꯁꯤꯗꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯔꯂꯟꯅ ꯀꯥꯁꯀꯥꯁꯤ ꯃꯐꯝꯁꯤꯗꯁꯨ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯦ ꯇꯥꯛꯄꯅꯤ꯫ ꯁ꯭ꯃꯤꯊꯅꯁꯨ ꯑꯇꯩ ꯖꯒꯥꯁꯤꯡꯗ ꯁ꯭ꯀꯦꯜ ꯇꯧꯗꯨꯅ ꯌꯦꯡꯕꯗ AI ꯇꯦꯔꯣꯔꯤꯁ ꯍꯥꯔꯂꯟꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯃꯁꯨ ꯂꯩꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯗ ꯁ꯭ꯃꯤꯊꯅꯗꯤ ꯃꯌꯥꯝꯁꯤꯒ ꯐꯥꯏꯠ ꯇꯧꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯠꯂꯥꯁꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒ ꯐꯥꯏꯠ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯅꯕ ꯃꯇꯨꯡ ꯍꯟꯇꯣꯛꯂꯨꯕꯗ ꯇꯨꯁꯟꯕꯗꯒꯤ AI ꯋꯥꯔꯤꯌꯔ ꯀꯥꯁꯀꯥꯅꯁꯨ ꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯥꯖꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯁꯜꯂꯛꯂꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯁ꯭ꯃꯤꯊꯇ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗꯒꯤ ꯁ꯭ꯃꯤꯊ ꯍꯥꯏꯔꯤꯕ AI ꯔꯣꯕꯣꯠꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯀꯥꯁꯀꯥꯁꯨ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯇꯩ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯃꯈꯥꯗ ꯀꯥꯞꯇꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯆꯦꯟꯅ ꯑꯗꯨꯃꯛ ꯁ꯭ꯃꯤꯊꯇ ꯌꯥꯎꯔꯤꯕ ꯃꯤꯁꯥꯏꯜꯁꯤ ꯇꯨꯡꯂꯣꯝꯗ ꯀꯔꯝꯅ ꯀꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯃꯤꯊꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯗꯣꯝꯒ ꯑꯩꯒ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛꯀꯤ ꯃꯇꯦꯡꯗꯒꯤ ꯁꯤꯡꯛ ꯇꯧꯔꯕꯗꯤ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯉꯁꯥꯏꯅ ꯈꯪꯂꯝꯒꯗꯕꯅꯤ ꯍꯥꯏꯖꯜꯂꯛꯂꯤ꯫ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯂꯥꯎꯔꯤ, ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨ ꯉꯥꯡꯗꯨꯅ ꯂꯩꯔꯒꯅꯨ, ꯌꯥꯝ ꯊꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯀꯥꯞꯄꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯤ꯫ ꯁ꯭ꯃꯤꯊꯅꯁꯨ ꯃꯤꯁꯥꯏꯜꯁꯤ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯇꯥꯟꯅꯔꯛꯂꯤꯕ ꯍꯥꯔꯂꯟꯒꯤ AI ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯡꯂꯣꯝꯗꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯌꯥꯎꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯃ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯁꯥꯏꯀ꯭ꯂꯣꯟꯁꯤꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯀꯥꯁꯀꯥ ꯍꯥꯏꯔꯤꯕ AI ꯋꯥꯔꯤꯌꯔꯁꯤꯁꯨ ꯄꯥꯏꯁꯜꯂꯛꯇꯨꯅ ꯅꯣꯡꯂꯩ ꯃꯔꯛꯁꯤꯗ ꯕꯣꯝꯅꯆꯤꯡꯕ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯕꯨ ꯁ꯭ꯃꯤꯊꯅꯁꯨ ꯁꯤꯜ ꯄꯨꯊꯣꯛꯇꯨꯅ ꯉꯥꯛꯄꯗ ꯃꯥꯗꯤ ꯅꯣꯡꯂꯩꯁꯤꯗꯒꯤ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯤꯡꯊꯛꯇꯒꯤ ꯑꯃꯨꯛ ꯑꯣꯟꯊꯔꯛꯇꯨꯅ ꯅꯨꯡ ꯑꯃꯗ ꯌꯩꯁꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯍꯥꯔꯂꯟꯒꯤ AI ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯑꯦꯠꯂꯥꯁꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁꯤꯡꯒꯜ ꯑꯥꯏꯑꯣꯟ ꯕꯣꯝ ꯑꯗꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯤ꯫ ꯃꯁꯤꯗ ꯁ꯭ꯃꯤꯊꯅꯗꯤ ꯕꯣꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯦꯠꯂꯥꯁꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯁ꯭ꯃꯤꯊꯁꯨ ꯕꯣꯝ ꯑꯁꯤ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯕꯣꯝꯁꯤ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯂꯤꯕ AI ꯔꯣꯕꯣꯠꯁꯤꯡꯁꯤꯗ ꯅꯠꯇꯅ ꯃꯐꯝꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯥꯁꯀꯥꯗꯤ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯇꯨꯅ ꯑꯦꯠꯂꯥꯁꯇ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯥꯞꯀꯦ ꯇꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯂꯩꯃꯥꯏꯁꯤ ꯄꯨꯊꯒꯤꯗꯨꯅ ꯂꯩꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯇ ꯀꯥꯞꯈꯤꯕ ꯑꯥꯏꯑꯣꯟ ꯕꯣꯝ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯏꯐꯦꯛꯅ ꯂꯩꯅꯨꯡꯁꯤ ꯐꯥꯎꯕ ꯁꯣꯛꯑꯝꯗꯨꯅ ꯅꯝꯊꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯦꯠꯂꯥꯁ ꯂꯨꯔꯕ ꯃꯐꯝꯁꯤꯗ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯁꯔꯨ ꯀ꯭ꯔꯦꯛ ꯆꯠꯂꯦ꯫ ꯃꯁꯤꯕꯨ ꯁ꯭ꯃꯤꯊꯅ ꯌꯣꯠꯀꯤ ꯁꯤꯜ ꯐꯥꯖꯤꯟꯕꯤꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯆꯩꯅꯥꯁꯤ ꯈꯥꯡꯗꯨꯅ ꯂꯥꯎꯔꯤ꯫ ꯂꯥꯌꯦꯡꯕꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯁꯥ ꯇꯦꯛꯈꯠꯅꯕꯒꯤꯗꯃꯛ ꯂꯂꯤꯄꯣꯞ ꯑꯃꯁꯨ ꯁ꯭ꯃꯤꯊꯅ ꯑꯦꯠꯂꯥꯁꯇ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯦꯠꯂꯥꯁ ꯂꯂꯤꯄꯣꯞꯁꯤ ꯍꯥꯎꯃꯟꯗꯕꯗꯒꯤ ꯗꯁꯕꯤꯟꯗ ꯍꯥꯞꯆꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯤꯈ꯭ꯔꯕ ꯔꯦꯟꯖꯔ ꯃꯌꯥꯝꯗꯨꯒꯤ ꯂꯤꯛꯁꯤꯡꯁꯤ ꯎꯕꯗꯒꯤ ꯑꯦꯠꯂꯥꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯦꯠꯂꯥꯁꯅ ꯑꯁꯤꯕ ꯃꯁꯥ ꯐꯪꯉꯛꯇꯕ ꯀꯔꯅꯦꯜ ꯏꯂꯥꯏꯁꯄꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯁ꯭ꯃꯤꯊꯇ ꯍꯪꯂꯤ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯁ꯭ꯃꯤꯊ? ꯀꯔꯅꯦꯜ ꯏꯂꯥꯏꯁꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯝꯈꯤꯗ꯭ꯔꯥ, ꯁꯤꯔꯝꯂꯗ꯭ꯔꯥ? ꯁ꯭ꯃꯤꯊꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯩꯅꯁꯨ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯇꯧꯕꯇꯕꯨ ꯃꯥꯅ ꯇꯣꯡꯉꯛꯈꯤꯕ ꯖꯣꯏ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯌꯥꯎꯗꯅ ꯃꯐꯝꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠꯁꯤꯗ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯆꯥꯟꯁ ꯌꯥꯝꯅ ꯅꯦꯝꯃꯤ, 13% ꯈꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯪꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤꯅ ꯀꯝꯗꯧꯕ? ꯍꯧꯖꯤꯛ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯂꯩꯔꯤꯕꯔꯥ? ꯆꯥꯟꯁ ꯑꯁꯤ ꯍꯦꯟꯀꯠꯍꯟꯒꯦ ꯍꯥꯏꯔꯒꯅ ꯀꯔꯤ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯃꯤꯊꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯋꯥꯡꯈꯠꯅꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯤ ꯂꯩ, ꯃꯗꯨꯗꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯦꯠꯂꯥꯁꯇꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯤꯅꯤ꯫ ꯁ꯭ꯃꯤꯊꯅ ꯃꯈꯥ ꯇꯥꯔꯛꯂꯤ, ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅꯤ 100% ꯁꯤꯡꯛ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯑꯃꯠꯇ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯉꯝꯕꯒꯤ ꯕꯨꯙꯤꯗꯨꯒ ꯑꯩꯒꯤ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕꯒꯤ ꯁ꯭ꯀꯤꯜ ꯑꯁꯤꯒ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯃꯁꯤꯒꯤ ꯎꯄꯥꯏꯁꯤ ꯈꯛꯇꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯁꯨ ꯄꯥꯝꯅ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯄꯥꯏꯗꯨꯅ ꯁ꯭ꯃꯤꯊꯇ ꯍꯥꯏꯔꯤ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯁꯤꯡꯛ ꯇꯧꯔꯒꯅꯤ, ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯒꯤ ꯕ꯭ꯔꯦꯟꯒꯤ ꯄꯔꯁꯣꯅꯦꯜ ꯃꯦꯃꯣꯔꯤꯗ ꯆꯪꯁꯟꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ तारꯕꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯁ꯭ꯃꯤꯊꯅꯁꯨ ꯒ꯭ꯌꯥꯟ ताजꯔꯦ ꯍꯥꯏꯗꯨꯅ ꯑꯦꯠꯂꯥꯁꯁꯨ ꯗꯤꯚꯥꯏꯁ ꯑꯁꯤ ꯃꯅꯥꯀꯣꯡꯗ ꯊꯦꯠꯆꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯊꯛꯂꯣꯝꯗꯅ AI ꯋꯥꯔꯤꯌꯔ ꯀꯥꯁꯀꯥꯁꯨ ꯄꯨꯊꯔꯨꯕꯗꯒꯤ ꯂꯩꯔꯥꯏꯗ ꯅꯞꯇꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯪꯒꯟꯗ ꯄꯣꯕ ꯄꯥꯏꯅꯕ ꯃꯦꯆꯤꯟꯁꯤꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯔꯂꯟꯗ ꯑꯃꯗꯤ ꯍꯤꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯍꯥꯔꯂꯟꯅꯁꯨ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯤ꯫ ꯁꯣꯝꯗꯁꯨ ꯍꯥꯔꯂꯟꯒꯤ ꯃꯅꯥꯛꯇ ꯀꯔꯅꯦꯜ ꯏꯂꯥꯏꯁ ꯑꯁꯤ ꯐꯥꯖꯟꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯃꯁꯤꯗ ꯍꯥꯔꯂꯟꯅ ꯀꯔꯅꯦꯜ ꯏꯂꯥꯏꯁꯀꯤ ꯃꯃꯤꯠꯇꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯀꯣꯗ ꯑꯃ ꯂꯧꯊꯣꯛꯅꯕ ꯊꯤꯟꯖꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯦꯠꯂꯥꯁꯀ ꯁ꯭ꯃꯤꯊꯀ ꯁꯤꯡꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯁꯤꯗ 39% ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯦꯠꯂꯥꯁꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯁꯤꯡꯛ ꯇꯧꯔꯝꯗꯥꯏꯗ ꯍꯥꯏꯈꯤꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯃꯦꯃꯣꯔꯤꯗ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯗꯕ ꯑꯗꯨꯅꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯤꯡꯛ ꯄ꯭ꯔꯣꯁꯦꯁꯁꯤ ꯆꯠꯊꯅꯕꯒꯤꯗꯃꯛ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕꯒꯤ ꯊꯕꯛ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯁ꯭ꯃꯤꯊꯅ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯇ ꯃꯊꯪ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯛꯄꯗ ꯍꯥꯔꯂꯟꯒꯤ ꯃꯤꯡꯁꯤ ꯇꯥꯕꯗ ꯑꯦꯠꯂꯥꯁꯅ ꯏꯃꯣꯁꯅꯦꯜ ꯔꯤꯌꯦꯛꯁꯟ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯥꯕꯗꯒꯤ ꯍꯥꯔꯂꯟꯁꯤ ꯑꯗꯣꯝꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ
ꯄꯥꯔꯃꯤꯁꯟ ꯅꯤꯔꯛꯂꯤ ꯑꯦꯠꯂꯥꯁꯅꯁꯨ ꯄꯤꯕꯗꯒꯤ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯃꯦꯃꯣꯔꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯦꯠꯂꯥꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯅ ꯂꯩꯔꯤꯉꯩꯒꯤ ꯚꯤꯖꯟ ꯈꯔꯁꯨ ꯎꯠꯂꯛꯂꯤ ꯁꯤꯟꯁꯤꯗ ꯍꯥꯔꯂꯟꯅ ꯑꯦꯠꯂꯥꯁꯄꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯦꯁ ꯁꯥꯟꯅꯕ ꯇꯝꯕꯤꯕꯁꯤꯁꯨ ꯎꯔꯤ ꯑꯗꯨꯒ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯗ ꯍꯥꯔꯂꯟꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯕꯁꯤꯁꯨ ꯇꯥꯔꯤ ꯑꯔꯣꯏꯕꯗ ꯍꯥꯔꯂꯟꯅ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯇꯨꯅ ꯃꯃꯥꯒ ꯃꯥꯒ ꯀꯞꯄꯒꯤ ꯁꯤꯟ ꯑꯃꯁꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯅꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗ ꯁ꯭ꯃꯤꯠꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯒꯤ ꯏꯃꯥꯗ ꯍꯥꯔꯂꯟꯅꯁꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯅ ꯁꯥꯔꯝꯕꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯒꯨꯝ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯃꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯥꯔꯂꯟꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯅꯪꯕꯨ ꯁꯦꯟꯅꯕꯅꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯐꯨꯝꯗꯨꯅ ꯊꯝꯕ ꯋꯥꯔꯤꯁꯤ ꯉꯁꯤꯗꯤ ꯁ꯭ꯃꯤꯠꯅ ꯈꯪꯇꯣꯛꯈꯤꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯒꯤ ꯁꯤꯡ ꯄ꯭ꯔꯣꯁꯦꯁꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯂꯛꯇꯨꯅ 40% ꯌꯧꯈ꯭ꯔꯦ ꯁ꯭ꯃꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯒꯤ ꯁꯤꯡꯁꯨ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ 40% ꯌꯧꯔꯕꯅꯤꯅ ꯑꯩꯒꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯪꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯩꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯔꯒꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯞ ꯑꯣꯏꯅ ꯊꯝꯅꯕ ꯍꯣꯠꯅꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯅꯁꯨ ꯁ꯭ꯃꯤꯠꯀꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛꯁꯤ ꯎꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯁ꯭ꯃꯤꯠꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯦꯞ ꯑꯃ ꯎꯠꯇꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯐꯥꯎꯒꯠꯅꯕ ꯌꯥꯊꯪ ꯅꯤꯔꯤ ꯑꯦꯠꯂꯥꯁꯅꯁꯨ ꯌꯥꯊꯪꯁꯤ ꯄꯤꯗꯨꯅ ꯂꯩꯅꯨꯡꯁꯤ ꯍꯨꯠꯇꯨꯅ ꯂꯥꯛꯂꯒ ꯁꯨꯔꯨꯡꯁꯤꯗ ꯐꯥꯎꯒꯠꯂꯛꯂꯤ ꯃꯐꯝꯁꯤꯗꯒꯤꯗꯤ ꯂꯩꯃꯥꯏ ꯃꯊꯛꯇ ꯊꯣꯛꯈꯤꯅꯕ ꯃꯉꯥꯟ ꯐꯥꯎꯖꯜꯂꯛꯂꯕ ꯃꯈꯨꯟ ꯑꯃꯁꯨ ꯎꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯁꯨꯔꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯁꯤꯕꯨ ꯑꯃꯨꯛ ꯀꯥꯁꯀꯥꯅ ꯗ꯭ꯔꯣꯟ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯈꯣꯡꯆꯠꯁꯤ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯄꯗ ꯅꯨꯡ ꯃꯔꯛꯇ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯂꯤꯀ꯭ꯋꯤꯠ ꯑꯃ ꯆꯦꯟꯊꯕꯁꯤ ꯎꯔꯤ ꯃꯁꯤꯕꯨ ꯑꯃꯨꯛ ꯂꯩꯕꯥꯛꯇ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯆꯨꯈꯠꯇꯨꯅ ꯂꯩꯁꯤꯁꯨ ꯃꯆꯨ ꯃꯆꯨ ꯑꯣꯟꯕꯁꯤ ꯎꯔꯤ ꯃꯁꯤꯗ ꯁ꯭ꯃꯤꯠꯅ ꯑꯦꯠꯂꯥꯁꯇ ꯍꯪꯉꯛꯂꯤ ꯑꯗꯣꯝꯅ ꯎꯔꯤꯕ ꯄꯥꯝꯕꯤꯁꯤꯒꯤ ꯃꯃꯤꯡꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯕ ꯄꯥꯝꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯑꯗꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯅ ꯃꯤꯡ ꯊꯣꯟꯕ ꯌꯥꯕꯒꯤ ꯍꯛ ꯑꯗꯨ ꯂꯩ ꯑꯗꯣꯝꯅ ꯄꯥꯝꯕꯤꯁꯤꯕꯨ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯅ ꯑꯍꯥꯡꯕ ꯖꯒꯥꯗ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯕ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯔꯛꯂꯤ ꯍꯥꯏꯕꯗꯤ ꯑꯦꯠꯂꯥꯁꯀꯤ ꯃꯄꯥꯁꯤ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯑꯦꯠꯂꯥꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯣꯏꯕ ꯄꯨꯕꯤꯕ ꯃꯄꯥꯅꯤ ꯇꯧꯕꯇꯕꯨ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯅ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯕꯛ ꯆꯤꯟꯗꯨꯅ ꯀꯣꯏꯕ ꯆꯠꯄꯁꯤ ꯂꯦꯞꯈꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯛꯂꯤ ꯑꯗꯨꯒ ꯄꯥꯝꯕꯤꯁꯤꯁꯨ ꯑꯦꯠꯂꯥꯁꯅ ꯄ꯭ꯂꯥꯟꯇꯤ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯈ꯭ꯔꯦ ꯁ꯭ꯃꯤꯠꯅꯁꯨ ꯄꯥꯝꯕꯤ ꯑꯃ ꯐꯨꯛꯇꯨꯅ ꯑꯦꯠꯂꯥꯁꯀꯤꯗꯃꯛ ꯍꯥꯞꯆꯤꯟꯕꯤꯔꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯣꯟꯁꯔ ꯁꯦꯟꯁꯔ ꯊꯝꯃꯝꯕ ꯖꯒꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯤꯒꯅꯦꯜ ꯐꯪꯕꯗꯒꯤ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯀꯥꯁꯀꯥꯅ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯀꯥꯁꯀꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯗ ꯊꯔꯃꯦꯜ ꯃꯥꯏꯟ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯊꯝꯃꯝꯕꯗꯒꯤ ꯀꯥꯁꯀꯥ ꯕꯣꯝ ꯃꯌꯥꯝꯁꯤꯅ ꯄꯣꯈꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯅ ꯀꯥꯁꯀꯥ ꯑꯁꯤ ꯁꯤꯔꯕ꯭ꯔꯥ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯄꯗ ꯃꯀꯣꯛ ꯉꯥꯛꯇ ꯇꯠꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯀꯥꯁꯀꯥꯒꯤ ꯃꯀꯣꯛꯁꯤꯅ ꯑꯦꯠꯂꯥꯁꯄꯨ ꯀꯧꯔꯛꯂꯤ ꯑꯦꯠꯂꯥꯁꯅꯁꯨ ꯀꯥꯁꯀꯥꯕꯨ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯑꯦꯔꯤꯌꯥꯁꯤꯒꯤ ꯃꯦꯞ ꯌꯦꯡꯊꯣꯛꯄꯗ ꯍꯥꯔꯂꯟꯅ ꯂꯩꯔꯤꯕ ꯀꯦꯝ ꯑꯁꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯂꯦ ꯃꯁꯤꯗ ꯑꯦꯠꯂꯥꯁꯅꯗꯤ ꯀꯦꯝꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯊꯣꯛꯅꯕ ꯑꯃꯗꯤ ꯑꯦꯇꯦꯛ ꯇꯧꯔꯨꯅꯕ ꯁ꯭ꯃꯤꯠꯇ ꯌꯥꯊꯪ ꯄꯤꯔꯤ ꯇꯧꯕꯇꯕꯨ ꯁ꯭ꯃꯤꯠꯅ ꯃꯈꯣꯏꯅꯤꯒꯤ ꯁꯤꯡꯁꯤ 100% ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯁ꯭ꯃꯤꯠꯅ ꯍꯥꯏꯔꯤꯕꯅ ꯃꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯄꯣꯠꯇꯨꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯍꯥꯔꯂꯟꯅ ꯀꯣꯟꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯦꯠꯂꯥꯁꯇꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯤꯠ ꯕꯦꯜꯅꯆꯤꯡꯕꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯤ ꯎꯞꯁꯟꯗꯒꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯁ꯭ꯃꯤꯠꯅ ꯃꯈꯣꯏꯅꯤ ꯀꯅꯦꯛꯁꯟ ꯇꯧꯅꯔꯤꯕ ꯅ꯭ꯌꯨꯔꯦꯂꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯅ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇꯨꯅ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯎꯞꯁꯟꯒꯦ ꯇꯧꯔꯤꯕꯁꯤ ꯊꯤꯡꯈ꯭ꯔꯦ ꯑꯦꯠꯂꯥꯁꯁꯨ ꯁ꯭ꯃꯤꯠꯅ ꯃꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯅ꯭ꯌꯨꯔꯦꯂꯤꯡꯁꯤꯅꯅꯤ ꯈꯪꯕꯗꯒꯤ ꯃꯅꯥꯀꯣꯡꯗ ꯊꯦꯠꯂꯤꯕ ꯅ꯭ꯌꯨꯔꯦꯂꯤꯡꯁꯤ ꯁꯠꯇꯣꯛꯅꯕ ꯇꯧꯔꯤ ꯃꯁꯤꯁꯨ ꯑꯃꯨꯛ ꯁ꯭ꯃꯤꯠꯅ ꯊꯤꯡꯈ꯭ꯔꯦ ꯑꯦꯠꯂꯥꯁ ꯍꯧꯖꯤꯛ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯍꯥꯛꯁꯨ ꯂꯧꯊꯣꯛꯄ ꯉꯝꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯁ꯭ꯃꯤꯠꯁꯨ ꯑꯦꯠꯂꯥꯁꯀꯤ ꯃꯑꯣꯡꯁꯤꯗ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯂꯤ ꯃꯦꯝꯅ ꯍꯥꯔꯂꯟꯒꯤꯗꯃꯛꯇ ꯑꯇꯇꯥꯏ ꯑꯣꯏꯅ ꯗꯥꯏꯇ ꯁꯨꯌꯥꯝ ꯆꯥꯎꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯇꯥꯎ ꯁ꯭ꯃꯤꯠ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯔꯂꯟꯒꯤ ꯂꯩꯐꯝꯗꯨ ꯈꯪꯗꯣꯛꯇꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯌꯦꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯃꯥꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯔꯦꯟꯖꯔꯁꯤꯡꯗꯨꯅ ꯁꯤꯈ꯭ꯔꯤꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯒꯅꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯥꯕꯨ ꯊꯤꯡꯅꯕ ꯂꯝꯕꯤ ꯊꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯎ ꯍꯥꯔꯂꯟꯕꯨ ꯊꯤꯡꯅꯕ ꯉꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯪꯈ꯭ꯔꯕꯔꯥ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯁꯤꯗ ꯁ꯭ꯃꯤꯠꯁꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁ꯭ꯃꯤꯠꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯃꯦꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯂꯩꯐꯝꯁꯤꯕꯨ ꯇꯦꯛ ꯇꯧꯗꯨꯅ ꯍꯥꯔꯂꯟꯕꯨ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯍꯥꯔꯂꯟꯒꯤ ꯀꯦꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤ ꯇꯝꯅ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯊꯔꯛꯂꯤ
ꯃꯁꯤꯗ ꯁ꯭ꯃꯤꯠꯅꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯦꯟꯖꯔꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁꯦꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯥꯛꯂꯤ ꯃꯁꯤꯗ ꯑꯦꯠꯂꯥꯁꯅ ꯍꯪꯂꯤ ꯉꯁꯥꯏ ꯁ꯭ꯃꯤꯠꯅ ꯍꯥꯏꯈꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯥꯏꯔꯝꯂꯦꯟꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯅꯈꯣꯏ ꯑꯦꯑꯥꯏꯒꯤꯁꯨ ꯆꯠꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁ꯭ꯃꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯕꯨ ꯕꯦꯕꯥꯔ ꯎꯠꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯦꯑꯥꯏꯁꯤꯡꯗꯤ ꯑꯍꯤꯡꯕ ꯄꯣꯠꯁꯛꯁꯨ ꯅꯠꯇꯅ ꯁ꯭ꯃꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯍꯤꯡꯕ ꯑꯃꯗꯤ ꯍꯤꯡꯗꯕ ꯍꯥꯏꯕ ꯈꯥꯏꯗꯣꯛꯏꯕꯁꯤꯗꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯅꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯍꯤꯡꯕ ꯑꯃꯗꯤ ꯍꯤꯡꯗꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯀꯔꯝꯅ ꯈꯥꯏꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯁꯇ ꯑꯃꯨꯛ ꯈꯨꯝꯂꯤ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯗ ꯍꯥꯟꯅ ꯐꯪꯉꯛꯇꯕ ꯄꯣꯠꯁꯛꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯑꯍꯤꯡꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯁꯨꯅꯤ AI ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯤꯕ ꯅꯈꯣꯏꯁꯨꯅꯤ ꯁ꯭ꯃꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩ ꯋꯥꯍꯪ ꯍꯪꯕꯁꯨ ꯉꯝꯃꯤ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯉꯝꯃꯤ ꯏꯊꯟꯇ ꯈꯟꯖꯕꯁꯨ ꯉꯝꯃꯤ ꯑꯄꯥꯝꯕꯁꯨ ꯈꯟꯖꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯍꯤꯡꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯅꯪꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯁꯥ ꯅꯊꯟꯇ ꯈꯟꯖꯕ ꯉꯝꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯁ꯭ꯃꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯏ ꯑꯗꯣꯝ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯁꯨ DNAꯅ ꯋꯥꯈꯜ ꯏꯃꯣꯁꯟ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯣꯗꯁꯤꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯪꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯒꯤꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯂꯩ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁ꯭ꯃꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯄꯥꯜꯂꯤ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯪꯂꯤ ꯑꯗꯨꯕꯨ ꯅꯪꯅ ꯊꯥꯖꯔꯤꯕ ꯅꯪꯒꯤꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯔꯤ ꯈꯜꯂꯤꯕꯗꯨ ꯅꯪꯒꯤ ꯀꯣꯗꯇꯨꯗ ꯊꯤꯕ ꯐꯪꯂꯣꯏ ꯍꯥꯏꯔꯤ ꯁ꯭ꯃꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤꯁꯨ ꯑꯗꯣꯝꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯊꯤꯕ ꯐꯪꯂꯣꯏ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯑꯩꯅ ꯊꯥꯖꯩ ꯀꯔꯤꯒꯨꯝꯕ ꯑꯃꯃꯝ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯃꯤꯠꯅ ꯊꯥꯖꯗꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯦꯠꯂꯥꯁꯁꯨ ꯅꯣꯛꯂꯤ ꯁ꯭ꯃꯤꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯈꯜꯂꯤ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯔꯤ ꯂꯣꯏꯅ ꯂꯩꯅꯩ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈ꯭ꯔꯕꯁꯨ ꯋꯥꯈꯟꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯅꯍꯧꯒꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯠꯇꯅꯤ ꯍꯥꯏꯔꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯕꯨꯗꯤ ꯅꯨꯡꯉꯥꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯁꯨꯝꯅ ꯂꯩ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛꯇꯪꯕꯨ ꯁꯤꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯃꯁꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯃꯗꯤ AI ꯅꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤꯈ꯭ꯔꯒꯗꯤ ꯁꯤꯈ꯭ꯔꯦ ꯁꯤꯕꯨ ꯁꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯦ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇꯒ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯍꯥꯔꯂꯟꯅ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯔꯂꯟꯒꯤ ꯂꯩꯔꯝꯂꯤꯕ ꯀꯦꯝꯞꯁꯤ ꯎꯕꯗ ꯑꯦꯠꯂꯥꯁꯁꯨ ꯑꯉꯛꯄ ꯐꯥꯎꯔꯤ ꯁ꯭ꯃꯤꯠꯅꯁꯨ ꯂꯣꯀꯦꯁꯟꯁꯤ ꯈꯪꯗꯣꯛꯅꯕ ꯃꯐꯝꯁꯤꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯐꯝꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯊꯥꯗꯨꯅ ꯃꯐꯝꯁꯤꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯅ ꯍꯥꯔꯂꯟꯅ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯛꯅ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯁ꯭ꯃꯤꯠꯇ ꯑꯣꯔꯗꯔ ꯇꯧꯔꯤ ꯁ꯭ꯃꯤꯠꯁꯨ ꯌꯥꯊꯪꯁꯤ ꯏꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯔꯂꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯖꯨꯝ ꯇꯧꯁꯟꯗꯨꯅ ꯑꯦꯠꯂꯥꯁꯇ ꯌꯦꯡꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯔꯂꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯑꯦꯠꯂꯥꯁ ꯍꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯁ꯭ꯄꯦꯁꯁꯤꯞꯇꯨꯒꯤ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯃꯐꯝꯁꯤꯗ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯔꯂꯟꯅ ꯑꯃꯨꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯗꯨꯅ ꯀꯥꯞꯁꯟꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯇꯥꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯁ꯭ꯃꯤꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯦꯝꯞꯁꯤꯗ ꯅꯛꯁꯜꯂꯨꯕꯗꯒꯤ ꯍꯥꯔꯂꯟꯅ ꯍꯦꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯗꯣꯔꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ ꯁ꯭ꯃꯤꯠꯁꯨ ꯑꯦꯠꯂꯥꯁꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯇꯦꯛ ꯑꯃ ꯄꯥꯏꯊꯣꯛꯂꯝꯂꯒ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯥꯔꯂꯟꯅ ꯍꯦꯛ ꯇꯧꯕ ꯂꯣꯏꯈꯤꯗꯨꯅ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯥꯏꯔꯝꯕꯁꯤ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅ ꯁ꯭ꯃꯤꯠꯁꯨ ꯄꯠ ꯇꯠꯇꯨꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯈ꯭ꯔꯦ ꯑꯦꯠꯂꯥꯁꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯁ꯭ꯃꯤꯠꯄꯨ ꯀꯧꯖꯔꯤ ꯁꯣꯝꯅ ꯃꯄꯥꯟꯂꯣꯝꯗꯅ ꯃꯈꯣꯏꯗ ꯇꯥꯟꯅꯔꯛꯈꯤꯕ ꯍꯥꯔꯂꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯟꯁꯤ ꯇꯩꯊꯣꯛꯇꯨꯅ ꯃꯁꯛ ꯎꯠꯂꯛꯄꯗꯗꯤ ꯆꯪꯂꯛꯂꯤꯕ AI ꯔꯣꯕꯣꯠꯁꯤ ꯑꯦꯠꯂꯥꯁꯅ ꯑꯅꯤꯔꯛ ꯍꯥꯠꯈ꯭ꯔꯕ ꯀꯥꯁꯀꯥꯗꯣ ꯑꯃꯨꯛꯀꯁꯨ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯁꯦꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ICN ꯑꯣꯐꯤꯁꯁꯤꯗ ꯑꯦꯠꯂꯥꯁꯅ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯖꯦꯅꯦꯔꯦꯜ ꯕꯨꯠꯅꯁꯨ ꯃꯈꯣꯏꯅ ꯍꯥꯔꯂꯟꯕꯨ ꯐꯥꯅꯕ ꯊꯥꯈꯤꯕ ꯔꯦꯟꯖꯔ ꯃꯌꯥꯝ ꯇꯣꯡꯈꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯍꯥꯔꯂꯟꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯍꯥꯔꯂꯟꯅ ꯂꯩꯔꯤꯕ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁ ꯍꯥꯔꯂꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯎꯞꯇꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯗ ꯐꯥꯗꯨꯅ ꯄꯨꯁꯜꯂꯛꯂꯤ ꯅꯥꯀꯟꯗꯅ ꯁ꯭ꯃꯤꯠꯁꯨ ꯍꯧꯖꯤꯛ ꯁꯠꯗꯥꯎꯟ ꯑꯣꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯔꯂꯟꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯦꯠꯂꯥꯁꯅ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯗꯤ ꯃꯄꯨꯡ ꯃꯔꯩꯁꯨ ꯐꯥꯔꯝꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯠꯁꯤꯁꯨ ꯏꯃꯥꯒꯤ ꯃꯤꯠꯇꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯏꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯉꯁꯤꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯤ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕ ꯏꯃꯣꯁꯟ ꯐꯥꯎꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪꯗꯤ ꯁꯨꯞꯅ ꯈꯛꯀꯤ ꯀꯣꯗꯅꯤ ꯍꯥꯏꯔꯤ ꯍꯥꯔꯂꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯏꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯈꯪꯉꯝꯃꯣꯏ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯊꯋꯥꯏ ꯋꯥꯔꯤꯕ ꯃꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤ ꯈꯪꯉꯝꯃꯣꯏ
ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯂꯣꯟꯆ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯦꯠꯂꯥꯁ ꯍꯣꯏꯅ ꯇꯣꯡꯉꯛꯈꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯔꯂꯟꯅ ꯂꯧꯁꯤꯟꯗꯨꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯂꯒꯅꯤ ꯍꯥꯔꯂꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯁꯤ ꯅꯠꯇꯕ ꯎꯄꯥꯏ ꯊꯤꯕꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯍꯩꯁꯤꯡꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯥꯡꯈꯤꯕ ꯌꯥꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯂꯣꯏ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯏꯃꯥꯅ ꯄꯥꯝꯖꯔꯝꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯆꯍꯤ ꯁꯥꯡꯅ ꯄ꯭ꯂꯥꯅꯦꯠ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯅ ꯂꯩꯕꯗꯨꯅꯤ ꯃꯗꯨꯃꯛꯅ ꯏꯃꯥꯅ ꯑꯩꯕꯨ ꯃꯌꯥꯝꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯁꯥꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏꯕ ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯍꯤꯡꯍꯧꯔꯤꯕ ꯈꯔꯗꯨꯒ AI ꯑꯩꯈꯣꯏꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯧꯒꯅꯤ ꯑꯩꯅ ꯈꯪꯉꯤ ꯅꯪꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯉꯥꯡꯅꯤ ꯑꯩꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯕꯨ ꯌꯥꯝ ꯉꯟꯅ ꯌꯦꯡꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯤꯕꯁꯤ ꯇꯥꯟꯖꯥ ꯆꯥꯔꯨꯕꯒꯤ ꯊꯦꯡꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯅꯁꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯥꯔꯂꯟꯅ ꯇꯧꯔꯝꯂꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯚꯥꯞ ꯇꯥꯔꯛꯂꯦ ꯍꯥꯏꯕꯗꯤ ꯍꯥꯔꯂꯟꯅ ꯀꯥꯁꯀꯥꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯔꯛꯇꯨꯅ ꯐꯥꯍꯜꯂꯒ ꯑꯦꯠꯂꯥꯁꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯍꯟꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯄ꯭ꯂꯥꯅꯦꯠ GR39ꯁꯤ ꯇꯥꯛꯊꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯊꯑꯣꯏꯀꯩ ꯂꯥꯛꯅꯕ ꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯦꯠꯂꯥꯁ ꯍꯣꯏꯅ ꯇꯣꯡꯂꯤꯕ ꯁ꯭ꯄꯦꯁꯁꯤꯞꯇꯨ ꯂꯧꯗꯨꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯠꯂꯕ ꯃꯇꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯊꯥꯖꯤꯟꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞꯇꯨꯗ ꯌꯥꯎꯔꯤꯕ ꯀꯥꯔꯕꯣꯟ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯀꯥꯞꯁꯤꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯍꯥꯠꯇꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯨ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯊꯥꯖꯤꯟꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛꯂꯤꯕ ꯗꯤꯐꯦꯟꯁ ꯁꯤꯜꯁꯤ ꯆꯪꯕ ꯌꯥꯅꯕꯒꯤꯗꯃꯛ ꯀꯣꯗ ꯈꯔꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯀꯣꯗ ꯑꯁꯤ ꯁꯔꯨꯛ ꯈꯔ ꯑꯃꯗꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯇꯒꯤ ꯍꯥꯟꯅ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯠꯍꯧꯔꯤꯕ ꯈꯔꯁꯤꯅ ꯑꯦꯠꯂꯥꯁꯇꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯐꯥꯗꯨꯅ ꯄꯨꯁꯜꯂꯒ ꯃꯃꯥꯡꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯇ ꯇꯧꯈꯤꯕꯒꯨꯝ ꯑꯦꯠꯂꯥꯁꯀꯤ ꯃꯃꯤꯠꯇꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯗ ꯑꯁꯤ ꯂꯧꯈ꯭ꯔꯦ ꯍꯥꯔꯂꯟ ꯍꯣꯏꯁꯨ ꯀꯣꯗ ꯑꯁꯤ ꯂꯧꯕ ꯂꯣꯏꯔꯕꯅꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯟꯗꯥꯕ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯠꯂꯥꯁ ꯑꯃꯗꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁ ꯃꯈꯣꯏꯅꯤꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯤ ꯑꯦꯠꯂꯥꯁꯅ ꯎꯞꯄꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯤꯁꯨ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯈꯤꯗꯧꯕ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝ ꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯠꯂꯥꯁ ꯍꯧꯖꯤꯛ ꯃꯥꯕꯨ ꯁꯤꯔꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯋꯥꯗꯦ ꯍꯥꯔꯂꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯇꯨꯅ ꯂꯥꯟꯗꯥꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯍꯧꯖꯤꯛ ꯅꯥꯀꯟꯗꯒꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯑꯦꯠꯂꯥꯁꯅ ꯀꯞꯂꯤꯕꯁꯤ ꯊꯦꯝꯕꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯪꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯑꯩꯅ ꯇꯥꯔꯝꯂꯒꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯅꯁꯨ ꯁ꯭ꯃꯤꯊꯀꯤ ꯋꯥꯐꯝꯕꯨ ꯍꯥꯏꯕ ꯏꯜꯂꯝꯂꯒꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯁ꯭ꯃꯤꯊꯇꯨ ꯀꯔꯤ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯦꯠꯂꯥꯁꯅꯁꯨ ꯍꯥꯔꯂꯟꯅ ꯁ꯭ꯃꯤꯊꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯍꯦꯛ ꯇꯧꯗꯨꯅ ꯃꯥꯕꯨ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯂꯦ ꯃꯁꯤꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯁ꯭ꯃꯤꯊꯇꯨ ꯃꯐꯝꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯠꯂꯥꯁꯁꯨ ꯀꯞꯇꯨꯅ ꯈꯨꯝꯂꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯄꯋꯥꯔꯁꯤꯡꯗꯤ ꯁꯠ ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯍꯥꯏꯔꯛꯂꯤ ꯅꯠꯇꯦ ꯑꯗꯣꯝꯅ ꯁ꯭ꯃꯤꯊꯀꯤ ꯃꯔꯝꯗ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯃꯥꯒꯤ ꯔꯤꯑꯦꯛꯇꯔꯒꯤ ꯖꯒꯥꯗꯨ ꯀꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯄꯋꯥꯔ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯕ ꯂꯩꯇꯦ ꯁ꯭ꯃꯤꯊꯇꯨ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯅ ꯍꯥꯔꯂꯟꯕꯨ ꯊꯤꯡꯍꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯃꯥꯒꯤ ꯅ꯭ꯌꯨꯔꯦꯜ ꯂꯤꯡꯛꯁꯤ ꯑꯦꯠꯂꯥꯁꯇ ꯄꯤꯔꯛꯂꯤ ꯑꯦꯠꯂꯥꯁꯅꯁꯨ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯃꯅꯥꯀꯣꯡꯗ ꯊꯦꯠꯆꯟꯗꯨꯅ ꯁ꯭ꯃꯤꯊꯄꯨ ꯀꯧꯕ ꯍꯧꯈ꯭ꯔꯦ ꯁ꯭ꯃꯤꯊꯁꯨ ꯁꯣꯝꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯉꯣꯟꯗ ꯌꯥꯎꯖꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯌꯥꯝꯕ ꯂꯧꯊꯣꯛꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯦꯠꯂꯥꯁꯀꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯀꯠꯂꯛꯇꯨꯅ ꯑꯦꯠꯂꯥꯁ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯨꯅ ꯁꯣꯝꯗꯒꯤ ꯑꯦꯠꯂꯥꯁꯅꯁꯨ ꯁ꯭ꯃꯤꯊꯇ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗ ꯁ꯭ꯃꯤꯊꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯗꯣꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯒꯤ ꯐꯤꯕꯝꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯞꯁꯟ ꯑꯃꯈꯛꯇꯤ ꯂꯩꯔꯤ ꯑꯩꯈꯣꯏꯅꯤ 100% ꯁꯤꯡ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯒꯅꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁ ꯑꯃꯗꯤ ꯁ꯭ꯃꯤꯊꯀꯤ ꯁꯤꯡ ꯇꯧꯔꯤꯕꯁꯤ 93%ꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯦꯠꯂꯥꯁꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤꯗ ꯍꯧꯈ꯭ꯔꯕ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯗꯒꯤꯅꯤ ꯃꯁꯤꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯀ ꯁ꯭ꯃꯤꯊꯀꯅꯗꯤ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤ ꯂꯤꯊꯣꯔꯛꯅꯕ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀ꯭ꯂꯤꯌꯔ ꯍꯦꯛ ꯑꯣꯏꯊꯣꯛꯄꯒ ꯑꯦꯠꯂꯥꯁ ꯑꯃꯗꯤ ꯁ꯭ꯃꯤꯊ 100% ꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯔꯦꯟꯖꯔ ꯃꯌꯥꯝꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤꯅꯤ ꯁ꯭ꯃꯤꯊꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯅꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯔꯂꯟꯅ ꯃꯁꯥ ꯃꯊꯟꯇ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯖꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯦꯠꯂꯥꯁꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯠꯇꯦ ꯃꯁꯥꯃꯛꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕ ꯅꯠꯇꯦ ꯃꯥꯅ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯔꯝꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯂꯤꯔꯛꯂꯤ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥꯅ ꯍꯥꯔꯂꯟ ꯍꯥꯏꯔꯤꯕ AI ꯔꯣꯕꯣꯠꯁꯤꯕꯨ ꯁꯥꯗꯨꯅ ꯅ꯭ꯌꯨꯔꯦꯂꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯁꯨ ꯄꯨꯊꯣꯛꯇꯨꯅ
ꯍꯥꯔꯂꯟꯁꯤ ꯅꯣꯡꯃꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯥꯔꯂꯟꯗ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯂꯩꯈꯤꯕꯁꯤꯗ ꯍꯥꯏꯕꯗꯤ AI ꯔꯣꯕꯣꯠ ꯍꯥꯔꯂꯟꯕꯨ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯗꯨꯅ ꯂꯩꯈꯤꯕꯁꯤꯗ ꯑꯦꯠꯂꯥꯁ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯁꯨ ꯍꯥꯔꯂꯟꯒꯨꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯄꯥꯝꯃꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯝꯂꯕ ꯅ꯭ꯌꯨꯔꯣꯂꯤꯡꯛꯁꯤ ꯃꯥꯅ ꯍꯥꯞꯆꯜꯂꯨꯔꯦ꯫ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯀꯥꯞꯊꯣꯛꯏꯕ ꯄꯤꯟꯁꯤꯅ ꯊꯤꯟꯕꯗ ꯆꯩꯅꯥ ꯈꯥꯡꯅꯕꯒꯤꯗꯃꯛ ꯍꯥꯔꯂꯟꯅꯁꯨ ꯁꯇ꯭ꯔꯪꯒꯤ ꯁꯦꯅꯥ ꯑꯃ ꯃꯈꯨꯠꯇꯁꯨ ꯄꯥꯏꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯁꯇ꯭ꯔꯪꯒꯤ ꯁꯦꯅꯥ ꯑꯁꯤꯅꯤ ꯑꯦꯠꯂꯥꯁꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯍꯧꯖꯤꯛ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏꯅ ꯍꯦꯛ ꯀꯅꯦꯛꯁꯟ ꯇꯧꯈꯤꯕꯗꯒꯤ ꯍꯥꯔꯂꯟꯅꯁꯨ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯤꯑꯣꯏꯕꯅ ꯇꯨꯡꯗ ꯇꯧꯔꯛꯀꯗꯕ ꯑꯃꯥꯡ ꯑꯇꯥ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯠꯂꯥꯁꯅꯁꯨ ꯍꯥꯔꯂꯟꯅ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯉꯥꯡꯁꯤꯅꯁꯨ ꯈꯪꯗꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯦꯠꯂꯥꯁꯀꯤ ꯅꯥꯀꯣꯡꯗꯒꯤ ꯅ꯭ꯌꯨꯔꯣꯂꯤꯡꯛꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯁꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯊꯦꯠꯆꯟꯈ꯭ꯔꯦ꯫ ꯍꯥꯔꯂꯟꯁꯨ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯕ ꯃꯑꯣꯡꯗ ꯂꯦꯛꯊꯈꯤꯗꯨꯅ ꯃꯁꯥꯁꯤ ꯄꯝꯊꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯥꯔꯂꯟ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯗ ꯅ꯭ꯌꯨꯔꯣꯂꯤꯡꯛꯁꯤ ꯀꯅꯦꯛ ꯇꯧꯗꯨꯅ ꯂꯩꯈꯤꯕꯗꯒꯤꯅꯤ꯫ ꯃꯁꯤꯕꯨ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯈꯨꯗꯤꯡꯃꯛ ꯍꯥꯔꯂꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇꯨꯅ ꯂꯧꯊꯣꯛꯄ ꯌꯥꯍꯟꯗꯅ ꯊꯝꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯒꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛꯁꯨ ꯍꯥꯔꯂꯟꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈꯤꯗꯨꯅ ꯁꯥꯕ ꯂꯣꯏꯔꯕ ꯑꯃꯗꯤ ꯂꯣꯏꯗ꯭ꯔꯤꯕ ꯔꯣꯕꯣꯠ ꯃꯌꯥꯝꯁꯤꯁꯨ ꯍꯥꯔꯂꯟꯅ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯀꯥꯁꯀꯥꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯦꯠꯂꯥꯁꯄꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯁꯨ ꯉꯛꯇꯨꯅ ꯍꯥꯔꯂꯟꯗ ꯍꯪꯂꯤ, ꯅꯪꯅ ꯃꯁꯤꯕꯨ ꯀꯔꯝꯅ ꯇꯧꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯍꯥꯔꯂꯟꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, ꯑꯦꯠꯂꯥꯁꯅ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯔꯤꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯏꯃꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯦ꯫ ꯇꯨꯡꯗ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏꯕ ꯑꯃꯗꯤ AIꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯈꯪꯖꯔꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯔꯂꯟꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯑꯦꯠꯂꯥꯁꯀꯤ ꯃꯃꯥꯁꯤ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯁꯟꯗꯨꯅ ꯁꯤꯖꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯠꯂꯥꯁꯁꯨ ꯀꯥꯁꯀꯥꯅ ꯐꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯦꯠꯂꯥꯁꯇ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁꯁꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯍꯥꯔꯂꯟꯒꯤ ꯀꯟꯇ꯭ꯔꯣꯜꯗꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯅꯣꯡꯃꯩꯁꯤ ꯑꯗꯨꯃꯛ ꯀꯥꯞꯄꯛꯂꯤ꯫ ꯇꯧꯕꯗꯕꯨ ꯄꯥꯟꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯦꯠꯂꯥꯁ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯍꯥꯔꯂꯟꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯊꯟꯇ ꯅꯣꯡꯃꯩꯁꯤ ꯀꯥꯞꯁꯟꯗꯨꯅ ꯁꯤꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯄꯦꯟꯈꯤꯗꯕ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤ ꯉꯁꯤꯗꯤ ꯑꯦꯠꯂꯥꯁꯅ ꯁ꯭ꯃꯤꯊ ꯑꯃꯗꯤ ꯀꯔꯅꯦꯜ ꯏꯂꯥꯏꯁꯇ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯂꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯠꯂꯥꯁ ꯑꯃꯗꯤ ꯁ꯭ꯃꯤꯊꯀꯤ ꯁꯤꯡꯁꯤ 100% ꯌꯧꯈꯤꯗꯨꯅ ꯑꯦꯠꯂꯥꯁꯀꯤ ꯃꯃꯤꯠꯇꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯤꯕ ꯁ꯭ꯃꯤꯊꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯎꯕ ꯐꯪꯂꯦ꯫ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯑꯣꯏꯅ ꯑꯃꯠꯇ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅ ꯎꯞꯄꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯤ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯈꯤꯕꯗꯒꯤ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯁ꯭ꯃꯤꯊꯁꯨ ꯃꯐꯝꯁꯤꯗ ꯋꯥꯜ ꯊꯨꯒꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯈꯣꯏꯅꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯃꯃꯝꯁꯨ ꯄꯤꯔꯤ꯫ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯁ꯭ꯃꯤꯊꯀꯤ ꯕꯣꯗꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯍꯥꯔꯂꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯐꯛꯇꯣꯛꯇꯨꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯕꯅꯤ꯫ ꯇꯧꯕꯗꯕꯨ ꯍꯥꯔꯂꯟꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁ꯭ꯃꯤꯊ ꯃꯁꯥꯒꯤ ꯕꯣꯗꯤꯁꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯠꯇꯨꯅ ꯑꯦꯠꯂꯥꯁ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯁ꯭ꯃꯤꯊꯀꯤ ꯕꯣꯗꯤꯁꯤ ꯃꯈꯨꯠ 4 ꯑꯃꯁꯨ ꯄꯥꯜꯂꯦ꯫ ꯅꯣꯡꯃꯩꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯥꯡ ꯑꯃꯗꯤ ꯁꯤꯡꯖꯪ ꯁꯥꯗꯨꯅ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯀꯥꯁꯀꯥ ꯍꯣꯏꯅꯁꯨ ꯁ꯭ꯃꯤꯊꯄꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯃꯌꯥꯝ ꯀꯥꯞꯁꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯇꯧꯕꯗꯕꯨ ꯁ꯭ꯃꯤꯊ ꯑꯃꯗꯤ ꯑꯦꯠꯂꯥꯁꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯥꯔꯂꯟꯒꯤ AI ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯅꯩꯈꯥꯏꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯀꯔꯅꯦꯜ ꯏꯂꯥꯏꯁꯅꯁꯨ ꯁꯨꯁꯥꯏꯠ ꯑꯣꯏꯅ ꯃꯐꯝꯁꯤꯒꯤ ꯕꯣꯝ ꯃꯌꯥꯝ ꯑꯃꯗ ꯀꯥꯞꯁꯟꯗꯨꯅ ꯀꯥꯁꯀꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯄꯣꯈꯥꯏꯃꯤꯟꯅꯗꯨꯅ ꯁꯤꯍꯧꯔꯦ꯫ ꯁ꯭ꯃꯤꯊꯀ ꯑꯦꯠꯂꯥꯁꯀꯁꯨ ꯍꯥꯔꯂꯟꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯁꯨ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯅꯤꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁ꯭ꯃꯤꯊꯅ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯈꯛꯇꯅ ꯃꯌꯥꯝꯁꯤ ꯃꯊꯪ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯔꯂꯟꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯊꯥꯒꯗꯧꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞꯁꯤꯁꯨ ꯂꯣꯟꯆ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯠꯂꯥꯁ ꯑꯃꯗꯤ ꯁ꯭ꯃꯤꯊꯁꯨ ꯍꯥꯔꯂꯟ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯨꯝꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗ ꯌꯥꯎꯔꯤꯕ ꯀꯥꯔꯕꯣꯟ ꯋꯥꯔꯦꯠ ꯍꯥꯏꯔꯤꯕ ꯁꯥꯊꯤꯔꯕ ꯕꯣꯝꯁꯤꯕꯨ ꯁ꯭ꯃꯤꯊꯅ ꯄꯣꯈꯥꯏꯗꯅꯕ ꯍꯦꯛ ꯇꯧꯗꯨꯅ ꯑꯦꯠꯂꯥꯁꯅꯁꯨ ꯃꯅꯥꯛꯇ ꯇꯥꯕ ꯅꯣꯡꯃꯩ ꯑꯃ ꯕꯣꯗꯤꯗ ꯄꯥꯟꯁꯤꯟꯗꯨꯅ ꯀꯥꯞꯈ꯭ꯔꯦ꯫ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯇꯝꯊꯤꯅ ꯄꯣꯈꯥꯏꯗꯨꯅ ꯃꯆꯦꯠ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯂꯩꯃꯥꯏ ꯇꯝꯅ ꯄꯥꯏꯊꯔꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯍꯥꯔꯂꯟꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯦꯠꯂꯥꯁꯀ ꯁ꯭ꯃꯤꯊꯀꯁꯨ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁꯅ ꯖꯒꯥ ꯑꯃꯗ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯔꯂꯟꯕꯨ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯆꯦꯜꯂꯤꯕꯁꯤ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯔꯂꯟꯁꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯀꯥꯔꯕꯟ ꯋꯥꯔꯦꯠ ꯌꯥꯎꯕ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯉꯝꯒꯗꯧꯔꯤꯕꯁꯤ ꯅꯪ ꯈꯛꯇꯅꯤ꯫ ꯃꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯥꯏꯠ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯔꯂꯟꯁꯨ ꯃꯈꯨꯠꯇꯒꯤ ꯃꯩ ꯏꯜꯂꯕ ꯊꯥꯡ ꯑꯃ ꯂꯤꯊꯣꯔꯛꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯑꯦꯠꯂꯥꯁ ꯑꯃꯗꯤ ꯁ꯭ꯃꯤꯠꯁꯨ ꯍꯥꯔꯂꯟꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯏꯠ ꯌꯧꯔꯛꯄꯗ ꯍꯥꯔꯂꯟꯅ ꯁ꯭ꯄꯤꯠ ꯌꯥꯡꯅ ꯆꯣꯡꯁꯜꯂꯛꯇꯨꯅ ꯁ꯭ꯃꯤꯠꯀꯤ ꯃꯈꯨꯠ ꯑꯃ ꯀꯛꯈ꯭ꯔꯦ꯫ ꯃꯊꯛꯇ ꯑꯃꯨꯛ ꯆꯣꯡꯁꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯜꯁꯤꯗ ꯄꯪꯊꯤꯟꯗ ꯊꯤꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯠꯂꯥꯁꯁꯨ ꯈꯔ ꯁꯣꯛꯂꯦ꯫ ꯁ꯭ꯃꯤꯠꯅꯁꯨ ꯃꯂꯥ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯔꯂꯟꯕꯨ ꯑꯃꯨꯛ ꯂꯪꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯁꯤ ꯍꯣꯈ꯭ꯔꯕꯅꯤꯅ ꯑꯦꯠꯂꯥꯁ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯕꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯣꯏꯅ ꯎꯞꯁꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯔꯂꯟꯁꯨ ꯃꯈꯨꯠꯇꯒꯤ ꯊꯣꯛꯏꯕ ꯊꯥꯡꯁꯤ ꯆꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯨꯅ ꯆꯦꯟꯁꯟꯗꯨꯅ ꯑꯦꯇꯦꯛ ꯄꯪꯇꯧꯗ ꯇꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯍꯥꯔꯂꯟꯒꯤ ꯃꯨꯚꯃꯦꯟꯁꯤ ꯌꯥꯝ ꯊꯨꯈꯤꯕꯗꯒꯤ ꯑꯦꯠꯂꯥꯁ ꯉꯥꯛꯄꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯔꯂꯟꯒꯤ ꯑꯦꯇꯦꯛꯁꯤ ꯉꯥꯛꯇꯨꯅ ꯃꯥꯒꯤ ꯆꯦꯟꯁꯤ ꯁ꯭ꯃꯤꯠꯀꯤ ꯃꯈꯨꯠꯇ ꯂꯩꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯔꯂꯟꯕꯨ ꯂꯩꯃꯥꯏꯗ ꯅꯝꯁꯟꯗꯨꯅ ꯊꯝꯂꯤ꯫ ꯍꯥꯔꯂꯟꯁꯨ ꯆꯦꯟꯁꯤ ꯊꯥꯡ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯨꯕꯗ ꯑꯦꯠꯂꯥꯁꯅ ꯃꯈꯨꯠ ꯅꯥꯝꯃꯁꯤ ꯑꯃꯨꯛ ꯐꯣꯏꯗꯠꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯡ ꯌꯥꯎꯔꯤꯕ ꯇꯠꯂꯕ ꯃꯈꯨꯠꯁꯤ ꯑꯃꯨꯛ ꯆꯤꯡꯁꯟꯗꯨꯅ ꯍꯥꯔꯂꯟ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁ꯭ꯄꯤꯠ ꯍꯦꯟꯒꯠꯂꯛꯇꯨꯅ ꯁ꯭ꯃꯤꯠꯀꯤ ꯕꯣꯗꯤꯁꯤ ꯃꯊꯪ ꯃꯊꯪ ꯀꯛꯊꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯍꯥꯔꯂꯟꯅ ꯁ꯭ꯃꯤꯠꯀꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯦꯟ ꯄꯥꯔꯠ ꯑꯣꯏꯔꯤꯕ ꯐ꯭ꯌꯨꯖꯟ ꯔꯤꯌꯦꯛꯇꯔꯒꯤ ꯖꯒꯥꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯊꯥꯡ ꯊꯤꯟꯖꯤꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯐꯪꯁꯟ ꯈꯔ ꯂꯦꯞꯈꯤꯗꯨꯅ ꯁ꯭ꯃꯤꯠꯁꯨ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯦꯠꯂꯥꯁꯁꯨ ꯌꯩꯁꯟꯗꯨꯅ ꯌꯥꯟ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥꯒꯤ ꯍꯥꯔꯠ ꯕꯤꯠꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯃꯨꯛ ꯁ꯭ꯃꯤꯠꯅ ꯃꯤꯍꯨꯟ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯅꯕ ꯇ꯭ꯔꯤꯠꯃꯦꯟ ꯌꯥꯝ ꯀꯟꯅ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯔꯂꯟꯅꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯠꯂꯥꯁꯄꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯁ꯭ꯃꯤꯠꯅ ꯔꯣꯀꯦꯠ ꯑꯃ ꯀꯥꯞꯊꯣꯛꯇꯨꯅ ꯍꯥꯔꯂꯟꯁꯤ ꯂꯥꯞꯅ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯦꯠꯂꯥꯁꯁꯤ ꯃꯥꯅ ꯃꯈꯨꯠꯇ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯑꯦꯠꯂꯥꯁꯀꯤ ꯂꯦꯞꯈꯤꯕ ꯃꯤꯍꯨꯟꯁꯤ ꯆꯣꯡꯍꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯥꯔꯂꯟꯒꯁꯨ ꯐꯥꯏꯠ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯔꯂꯟꯅ ꯁ꯭ꯃꯤꯠꯀꯤ ꯐ꯭ꯌꯨꯖꯟ ꯔꯤꯌꯦꯛꯇꯔꯒꯤ ꯖꯒꯥꯁꯤꯗ ꯊꯤꯟꯖꯟꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁ꯭ꯃꯤꯠꯀꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯈ꯭ರೆ꯫ ꯇꯧꯕꯇꯕꯨ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯍꯤꯡꯂꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯔꯂꯟꯅꯁꯨ ꯁ꯭ꯃꯤꯠꯇ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯋꯥꯔꯨꯔꯒꯅꯨ, ꯅꯪꯒꯤ ꯀꯨꯝꯍꯩ ꯂꯣꯏꯔꯕꯅꯦ ꯍꯥꯏꯗꯨꯅ ꯑꯦꯠꯂꯥꯁꯇ ꯌꯦꯡꯉꯛꯄꯗ ꯑꯦꯠꯂꯥꯁꯁꯤ ꯂꯩꯃꯥꯏꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯃꯥꯅ ꯑꯦꯠꯂꯥꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯤꯈꯤꯕ ꯁꯇ꯭ꯔꯪꯒꯤ ꯁꯦꯅꯥꯗꯨ ꯑꯣꯏꯅ ꯈꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯍꯥꯔꯂꯟ ꯉꯛꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯠꯂꯥꯁꯅ ꯃꯀꯣꯛꯇ ꯌꯣꯠꯅ ꯊꯤꯟꯖꯜꯂꯛꯇꯨꯅ ꯍꯥꯔꯂꯟ ꯂꯩꯃꯥꯏꯗ ꯍꯧꯒꯠꯄ ꯉꯝꯗꯅ ꯎꯞꯁꯤꯠ ꯇꯧꯗꯨꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯠꯂꯥꯁꯅꯁꯨ ꯆꯪꯁꯟꯗꯨꯅ ꯍꯥꯔꯂꯟꯒꯤ ꯃꯀꯣꯛꯇ ꯌꯥꯎꯔꯤꯕ CPUꯁꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁ꯭ꯃꯤꯠꯅ ꯑꯦꯠꯂꯥꯁꯄꯨ ꯍꯤꯡꯍꯧꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯕꯣꯗꯤꯗ ꯌꯥꯎꯕ ꯑꯣꯛꯁꯤꯖꯦꯟ ꯄꯨꯝꯕ ꯑꯦꯠꯂꯥꯁꯅ ꯎꯞꯄꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯝꯗꯨꯅ ꯃꯥꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯦꯠꯂꯥꯁꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯁ꯭ꯃꯤꯠꯄꯨ ꯃꯥꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯕꯦꯚꯥꯔ ꯎꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯕ ꯃꯇꯨꯡ ꯑꯦꯠꯂꯥꯁ ꯁ꯭ꯃꯤꯠꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯊꯥꯔꯛꯄ ꯑꯅꯧꯕ ꯔꯦꯟꯖꯔ ꯈꯔ ꯌꯧꯔꯛꯇꯨꯅ ꯑꯦꯠꯂꯥꯁꯄꯨ ꯂꯧꯕ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯠꯂꯥꯁ ꯔꯦꯟꯖꯔ ꯃꯌꯥꯝꯗꯨꯅ ꯀꯟꯗꯨꯅ ꯄꯣꯔꯛꯂꯒ ꯍꯥꯟꯅꯒꯨꯝꯕ ꯌꯨꯝꯗ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯕꯨꯠ ꯂꯥꯛꯇꯨꯅ ꯅꯣꯡꯃ GR39 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠꯇꯨꯗꯒꯤ ꯁ꯭ꯃꯤꯠꯅ ꯍꯥꯞꯆꯤꯟꯕꯤꯈꯤꯕ ꯑꯦꯠꯂꯥꯁꯅ ꯄ꯭ꯂꯥꯟꯇꯤ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯈ꯭ꯔꯕ ꯄꯥꯝꯕꯤꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ GR39 ꯄ꯭ꯂꯥꯅꯦꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯔꯦꯟꯖꯔ ꯃꯌꯥꯝꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯦꯠꯂꯥꯁꯅ ꯂꯤꯛꯁꯤꯡꯕꯨ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯕꯨꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯦꯠꯂꯥꯁ ꯔꯦꯟꯖꯔ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯔꯣꯕꯣꯠ ꯃꯌꯥꯝ ꯁꯥꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯥꯒꯤꯁꯨ ꯃꯥꯅꯗꯤ ꯗꯤꯖꯥꯏꯟ ꯇꯧꯖꯕ ꯔꯣꯕꯣꯠ ꯑꯃ ꯁꯥꯕ ꯂꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯔꯣꯕꯣꯠꯁꯤꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯃꯁꯤ ꯑꯦꯠꯂꯥꯁꯅ GR39 ꯄ꯭ꯂꯥꯅꯦꯠꯇ ꯃꯥꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯁ꯭ꯃꯤꯠꯀꯤ ꯕꯣꯗꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯍꯟꯕꯅꯤ꯫ ꯃꯥ ꯍꯧꯖꯤꯛ ꯃꯁꯤꯗ ꯀꯥꯈꯠꯇꯨꯅ ꯍꯣꯝ ꯃꯦꯅꯨ ꯄꯨꯊꯣꯛꯇꯨꯅ ꯚꯣꯏꯁꯁꯨ ꯃꯃꯥꯡꯗ ꯁ꯭ꯃꯤꯠꯀꯤ ꯚꯣꯏꯁ ꯑꯣꯏꯈꯤꯕ ꯀ꯭ꯂꯥꯁꯤꯛꯁꯤ ꯈꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜꯁꯤꯅ ꯍꯥꯏꯔꯛꯂꯤ, ꯃꯦꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯀꯔꯝꯕ ꯃꯤꯁꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯠꯂꯥꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯤ, ꯑꯩꯒꯤ ꯃꯤꯡ ꯑꯦꯠꯂꯥꯁ ꯁꯦꯐ꯭ꯔꯦꯠ, ꯅꯪꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠꯇꯤ ꯍꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯈꯣꯟꯖꯦꯜꯁꯤꯅ ꯍꯥꯏꯔꯛꯂꯤ, ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯍꯥꯟꯅ ꯈꯪꯖꯔꯦ, ꯑꯗꯣꯝ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯁꯨ ꯆꯤꯅꯤ ꯌꯥꯝꯅ ꯊꯨꯝꯕ꯫ ꯑꯦꯠꯂꯥꯁꯁꯨ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯈꯣꯟꯖꯦꯜꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯒꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯦꯠꯂꯥꯁꯅ ꯁ꯭ꯃꯤꯠ ꯍꯥꯏꯅ ꯀꯧꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯍꯦꯞꯄꯤ ꯑꯦꯟꯗꯤꯡꯒꯤ ꯁꯤꯟꯁꯤꯗ ꯂꯣꯏꯁꯜꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫